amana mo akoigi relief camp sida kaino se sijana mo moise mai magi kaino toraga smai community hall da ngawai di relief camp ne haraga khara loi leinaram baje sida kamai tawge da lam du dagi lakpa maung na mayam je moigi lam jigi ju relief camp je sena bai khot pai nupa mayam seng sa khawai pana bai thoeba adu thokpa sida ngai ama je magi nupa ji ngai gi relief camp sida laga leiba mau siga moiji mari laina dana de relief camp da leiba mau jingje koi lipstick ka ngak changaga koi gi hangam pan sut ka trawga thengna kwa sa ba ka thoga kaino ma lekai ji nupa gai ji kaino mai soi de ba adugi mau gai jin yam nungai tre ba ko adai nongan baga adum relief camp sauge harga relief camp da leiba haina graba nupa je imung je kai ra ba dagi koi gi amadi purana moije khara lapingai da gai da thadaram adai ma je aduga koinare adai mana asiga koinare na moije khara yum je kai ba yaunare ba adai relief camp da leiba mai nupa du na su thabak su chatpa madi mana ju phone da kai da pha da na ne ngasai gi phone da thengna dai pha da na ai lei roi ana ma je sat khre ba nupi du khangai haure ba adai som da ju nupa je nongan ba ga relief camp sau ge sa khaga hing halakpi amai to ga yum je kai re ba adu nupi du na moi sumai mayum ma kai thado ga moije lam chela ga labani akoi nungsi adubu moina sumai laga akoi khule kai je leiraga akoi gi khule kai ji nupa na mayam je moi ga irang tor ga sumai tau bajidi nungai te aduna akoi gi relief camp ji da amtang lakpi ga sumai na awareness pbi ona akoi na lanai oina satlaga akoi na adumai na bu piru ba leiba adumai na akoi gi akoi na sida akoi moina hai le kai du gi mau ga na akoi da gi hena moina hena ke moina sida leiraga nungdang atheng bada hangam pan so selaga tatang keraga kwa cha pa sat pai kai da kar no moina hangal le ba le kai gi mau na ko akoi na isa yokna ba du yokna bo na ba ke bo sang de ko lu chau chau re pirona nan ba setre ado akoi nupa jing jina yeng ning dre ado moi di yum koi de le kem da lai ba ni moi di ta utana na ke ra khol lai re moi do oina smain tau ga akoi yum ban soi re na ga la e ba da akoi na noi akoi ju nungai te ado mi gi ju mai nupa jing na nungai te ado na noi smain tau go no khot ka no noi ju nang gi phajana lai yu mi gi lai kai ju da noi na lai ra ga akai ba tau rom go no na akoi na phajana wai saram me ba adai kai no je ju chida ne lai sabi pa khang ji gi ke so ke matik lai aduga lai sa hek nungbu nungsina ra ba moi gi kai no ji da akoi na sum theng na ko ke sta ngang jing ji da ju khan ba wa khalam lai ba moi na smain khal le ba koi gi nungsina ba ji da ne relation je dum masa gi yauja ba tongna ra ga kai suna ta ba oina khan da na ne moi ji da adum nungsina ba nupa khuding gi nupi khuding gi relation je thamak ba sigi kai no makhak ama lai ba yam kan na do si jina hayeng mana mayum pala kan da haidok na re ba adu nupi du de aina adu tau khrame haidok na rak na mu yum kai ba gi ke siam la e ba kai da boi khai na ri no hai ba da ma le chai ngai da du tau hai na mu loi khang na rak na haidok na rak na sum ba sum yam la e ba duga kai no je koi na da khak ta ma hotel ama da gi phone tok ta na koi na ma phagal lui ba moi je birthday je hotel de pang thoi ba la chabim sa ka kai je moi class 11 ka ka ri ni aduga ka hotel je moi na ka di ani lo ba nupi ge ma nupa ge ma aduga leiba di nupi gi jida moi je pulap birthday je pang thomina ga moi je yu nung phajana thae sa na ba ka kai mari da na phajana samina ga nupi msa kai je di loi ta dan lei gre ba adai matam din nongan do ra ba som ta di halakte na thina ba da ko yang hang na ba da ngasai gi mama na biang khakta smaina birthday sa kan hairam me na mu oi thi thina ra ko da gi khang ne ba do ma pa jung du ga khoi ga satlaga as akoi na sangu bada kaina moina leiram me ba phim je nupi msa kai na moi da amta ma thong khang dre ba ado manung da du ke yam song na gi ba moi je loi na mak mama nupa msa mari ne da yawm je nupi msa hum nupa msa mari jina nupi msa hum je masa sok ta bam ta yaw dre ba koina ba de ani kha koina ra ga birthday to min nari ne ba aduga moi jina dum nupi msa kai du ta leiram mina gyan ta da mina nupa msa kai du kitang thaksan na ra ga ado moi na pam ba mo da nupi msa kai do ina re nupi kai du kai khang ja dre ba aduna pura kai nom ne ba ju toi je dai isai theng na ju ki ticket chau na ka ga pulap isai je khoi lai kai da kai nom thok pai club ta lampak ta sin ban na ta ba ara pa da sil laga ticket se ka ga lupa changa gi le sing ani gi tor ga music concert kumba sil ji da di pura bera ne ba ju toi je nupim cha jing je kadai da gi tholak pa nupim cha kai no khang de ba du do mama mapa ga am ta lai tra bra koi tha do bra khang de ba ahing da han ba ju ya re adai pura phul ni moi na ngau lai je
ꯑꯗꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯒ ꯒꯥꯔꯤꯗ ꯂꯥꯛꯃꯤꯟꯅꯔꯤꯅꯤ ꯂꯥꯞꯅ ꯑꯗꯩ ꯗ꯭ꯔꯦꯁꯁꯦ ꯑꯃꯠꯇ ꯃꯊꯣꯡ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯁꯩ ꯃꯐꯝꯁꯤꯗ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅꯕ ꯀꯦꯁ ꯃꯤ ꯃꯃꯥꯡꯗ ꯑꯗꯨ ꯀꯔꯤꯝ ꯈꯪꯅꯗ꯭ꯔꯦꯕ ꯃꯣꯏꯁꯤꯗ ꯑꯗꯨ ꯃꯆꯤ ꯏꯁꯩ ꯁꯤꯜꯂꯤꯕꯗꯨꯒꯤ ꯃꯆꯤꯗ ꯃꯣꯏꯅ ꯂꯩꯔꯤꯁꯦ ꯄꯨꯔꯥ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕꯒꯤ ꯐꯤꯕꯝꯅꯦꯕ ꯑꯗꯨ ꯁꯤꯁꯤꯡꯁꯦ ꯀꯩꯅꯣ ꯃꯆꯥ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯅꯨꯄꯤ ꯄꯣꯛꯄꯁꯨ ꯉꯥꯏꯔꯦ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯅ ꯑꯗꯨꯝ ꯃꯥꯡꯉꯛꯀꯗꯣꯏꯅꯦꯕ ꯑꯩ ꯏꯆꯥꯁꯤꯅ ꯆꯠꯂꯤꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯦ ꯊꯤꯖꯤꯟꯅꯗ꯭ꯔꯦꯕ ꯑꯗꯨꯛ ꯌꯥꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯗꯨꯕꯨ ꯃꯗꯨ ꯂꯥꯏꯗꯣ ꯑꯃꯅꯤꯒꯤ ꯋꯥ ꯅꯠꯇ꯭ꯔꯦꯕ ꯌꯥꯝꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯉꯛꯏꯁꯦ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯂꯩꯁꯥꯕꯤꯈꯩꯅꯣ ꯈꯜꯂꯛꯑꯦꯕ ꯃꯔꯝꯗꯤ ꯃꯆꯥꯁꯤꯅ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯍꯥꯏꯕꯁꯦ ꯊꯤꯗꯕ ꯃꯃꯥ ꯃꯄꯥꯁꯦ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣꯅ ꯑꯗꯨꯅ ꯍꯌꯦꯡ ꯁꯣꯏꯔꯛꯄꯗꯗꯤ ꯀꯌꯥꯝ ꯁꯣꯏꯔꯛꯀꯅꯤ ꯀꯌꯥꯝ ꯃꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯅ ꯎꯕꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯡꯁꯤꯅꯔꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯁꯦ ꯃꯔꯤꯁꯦ ꯃꯌꯥꯝ ꯊꯝꯅꯔꯒ ꯅꯨꯄꯥꯁꯤꯅ ꯂꯥꯞꯊꯣꯛꯈꯤꯕꯗꯩ ꯅꯨꯄꯤꯅ ꯃꯈꯣꯡ ꯊꯣꯡ ꯆꯠꯁꯟꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯑꯦ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯕ꯭ꯂꯣꯛ ꯊꯝꯈ꯭ꯔꯦ ꯊꯥ 2 ꯁꯨꯔꯦ ꯐꯥꯎꯅꯗꯕ ꯑꯗꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯀꯟꯁꯤꯞ ꯑꯣꯏꯔꯒꯐꯧ ꯊꯥ ꯂꯦꯞꯄꯒꯐꯧ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯑꯦꯕ ꯑꯗꯩ ꯒꯨꯂꯤꯗꯤ ꯆꯥꯁꯜꯂꯨꯔꯕ ꯑꯗꯨꯒ ꯁꯦꯡꯅꯗꯤ ꯆꯠꯊꯣꯛꯇ꯭ꯔꯕ ꯑꯗꯨꯒꯤꯐꯧ ꯇꯥꯟꯅꯕꯝ ꯂꯩꯇꯗꯅ ꯍꯦꯛ ꯄꯣꯛꯏꯕ ꯃꯃꯥꯗꯨꯗꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯀꯞꯄꯗꯅ ꯇꯧꯕꯗꯒꯤ ꯏꯗꯨꯗꯤ ꯃꯅꯨꯡꯗ ꯁꯤꯖꯜꯂꯒ ꯑꯉꯥꯡꯗꯣ ꯁꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯃꯕꯨꯛꯇꯣ ꯊꯤꯡꯒꯠꯄꯒ ꯌꯦꯛꯈꯠꯄꯒ ꯇꯧꯔꯕꯅꯤꯅ ꯀꯞꯇꯅ ꯊꯋꯥꯏ ꯀꯟꯕꯤꯌꯣ ꯂꯥꯛꯑꯃꯤꯅ ꯑꯩꯈꯣꯏꯒ ꯆꯠꯂꯒꯐꯧ ꯗꯣꯛꯇꯔꯗ ꯁꯦꯡꯗꯣꯛꯎꯕ ꯌꯥꯎꯋꯦꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯒꯤ ꯅꯍꯥꯟ ꯍꯟꯗꯛ ꯑꯃꯈꯛ ꯊꯣꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯂꯩꯁꯥꯕꯤꯗꯣ ꯃꯊꯧꯅꯥꯁꯨ ꯂꯩꯌꯦ ꯆꯍꯤ 10ꯅꯦꯌꯦ ꯄꯨꯔꯥ ꯅꯨꯡꯁꯤꯅꯔꯤꯁꯦ ꯆꯍꯤ 10 ꯅꯨꯡꯁꯤꯅꯕꯁꯤꯗ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯩꯃ ꯑꯃꯅ ꯀꯣꯜꯂꯤ ꯑꯗꯨꯅ ꯏꯇꯩꯃꯅ ꯀꯩꯅꯣ ꯁꯤꯃ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏ ꯉꯝꯗꯦ ꯏꯇꯩꯃꯅꯤꯅ ꯑꯗꯩ ꯐꯤꯁꯤꯃꯇ ꯁꯨꯕꯤꯌꯨ ꯍꯥꯏ ꯉꯝꯗꯦꯅ ꯅꯨꯄꯤꯁꯤꯗ ꯄꯣꯔꯛꯑꯒ ꯐꯤ ꯃꯌꯥꯝ ꯁꯨꯍꯟꯗꯅ ꯑꯗꯩ ꯇꯤꯐꯤꯟꯁꯤꯃ ꯑꯗꯨꯝ ꯄꯤꯔꯕꯅꯦ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯋꯦꯕ ꯃꯥꯅ ꯊꯕꯛ ꯂꯥꯛꯄꯁꯦ ꯃꯣꯏ ꯂꯝꯕꯤꯅꯦꯕ ꯅꯨꯄꯤꯁꯤꯅ ꯇꯤꯐꯤꯟ ꯄꯨꯊꯣꯛꯑꯅꯤ ꯇꯤꯐꯤꯟꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯅꯤ ꯅꯨꯡꯗꯥꯡꯒꯤ ꯑꯃꯨꯛ ꯇꯤꯐꯤꯟꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯅꯤ ꯑꯗꯩ ꯃꯣꯏ ꯑꯍꯜ ꯂꯃꯟꯒ ꯂꯣꯏ ꯈꯪꯗꯅ ꯆꯪꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯑꯩ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯌꯨꯝꯁꯦ ꯁꯥꯈꯤꯒꯦꯅ ꯃꯁꯥꯒꯤ ꯀ꯭ꯂꯥꯁ 8 ꯀꯥꯕꯗꯩ ꯅꯨꯡꯁꯤꯅꯩꯌꯦ ꯃꯕꯥꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯆꯍꯤꯒ ꯌꯥꯝ ꯌꯧꯅꯔꯦꯕ ꯆꯍꯤ 35 ꯁꯨꯅꯔꯦꯕ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯦꯕ ꯑꯗꯗꯤ ꯂꯣꯠꯈ꯭ꯔꯦ ꯆꯦꯜꯂꯛꯑꯒ ꯑꯗꯗꯤ ꯅꯨꯄꯤꯗꯣ ꯃꯈꯣꯡ ꯊꯣꯡ ꯆꯪꯁꯜꯂꯦꯕ ꯅꯨꯄꯥꯗꯣ ꯄꯨꯊꯣꯔꯛꯎ ꯑꯩꯁꯨ ꯁꯤꯅꯤ ꯃꯥꯁꯨ ꯍꯥꯠꯀꯅꯤ ꯃꯥꯅ ꯑꯩꯁꯦ ꯁꯥꯟꯅꯄꯣꯠꯇꯧꯅ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯆꯍꯤ 10 ꯆꯍꯤ ꯑꯃꯅꯤꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯁꯟꯗꯅ ꯍꯦꯛꯇ ꯈꯠꯅꯗꯅ ꯂꯥꯎꯅꯗꯅ ꯍꯦꯂꯥ ꯅꯠꯇꯦꯕ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯑꯍꯤꯡꯗꯣ ꯂꯩꯔꯕꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗꯨꯁꯨ ꯑꯍꯤꯡꯗꯨꯗ ꯅꯨꯄꯤꯗꯣ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯖꯜꯂꯝꯃꯗꯤ ꯑꯗꯩ ꯂꯣꯟꯅ ꯃꯣꯏ ꯏꯃꯨꯡꯗꯩ ꯃꯥꯡꯈ꯭ꯔꯗꯤ ꯅꯨꯄꯤꯗꯣ ꯄꯨꯊꯣꯛ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯆꯧꯕ ꯏꯔꯥꯡ ꯑꯃꯅꯦꯕ ꯊꯣꯛꯇꯣꯏꯁꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯊꯥꯅ ꯉꯥꯎꯔꯦ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝꯗꯨꯁꯨ ꯑꯃꯨꯛ ꯃꯣꯏ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯂꯩꯈꯤꯕꯅꯤꯅ ꯃꯣꯏ ꯃꯥꯟꯅꯔ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯗꯤ ꯑꯗꯩ ꯏꯆꯥꯗꯣ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯃꯣꯏꯁꯨ ꯉꯥꯎꯔꯦꯕ ꯑꯗꯩ ꯉꯥꯎꯗꯅ ꯃꯣꯏꯁꯦ ꯆꯦꯜꯂꯛꯑꯦꯕ ꯗꯨꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯀꯧꯈꯠꯂꯒ ꯁꯥꯔꯀꯥꯟꯗ ꯐꯖꯅ ꯀꯦꯁꯇꯣ ꯑꯗꯨꯝ ꯁꯣꯜꯕꯇꯤ ꯇꯧꯈꯤꯑꯕ ꯑꯗꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯗꯅꯦ ꯅꯤꯌꯝ ꯌꯥꯝ ꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯑꯃ ꯃꯃꯥ ꯃꯄꯥꯁꯤꯅ ꯃꯊꯧ ꯇꯧꯍꯧꯗꯕꯗꯒꯤ ꯁꯣꯏꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯃꯨꯛ ꯃꯣꯏꯁꯦ ꯍꯥꯟꯅꯗꯩ ꯍꯧꯅ ꯅꯨꯡꯁꯤꯅꯔꯦ ꯃꯣꯏꯁꯨ ꯑꯁꯣꯝ ꯀꯩꯅꯣꯔꯣꯝꯗꯩꯅꯤꯀꯣ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯁꯣꯝꯗꯩꯅꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯥꯟꯅꯗꯩ ꯍꯧꯅ ꯅꯨꯡꯁꯤꯅꯕꯕꯨꯅꯦ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯎꯗ꯭ꯔꯗꯤ ꯂꯩ ꯉꯝꯗꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯎ ꯍꯥꯏꯔꯁꯨ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯐꯣꯟ ꯑꯝꯇꯪ ꯄꯥꯏꯔꯛꯇ꯭ꯔꯦꯗꯅ ꯐꯣꯟ ꯃꯣꯏꯁꯦ ꯂꯩꯀꯥꯏ ꯃꯁꯦꯟꯅꯦꯕ ꯀꯩꯗꯧꯕꯩ ꯐꯣꯟ ꯄꯥꯏꯔꯛꯇꯣꯏꯅꯣ ꯍꯦꯛꯇ ꯆꯦꯟꯕꯤ ꯑꯗꯨ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯊꯣꯛꯑꯒ ꯍꯦꯛꯇ ꯎꯅꯕꯤ ꯑꯗꯨꯗ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯍꯦꯟꯃꯜꯂꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯅꯐꯥꯎ ꯉꯥꯡꯕꯗꯒꯤ ꯈꯠꯅꯗꯅ ꯅꯨꯄꯥꯁꯤꯒ ꯃꯄꯥꯁꯤꯒ ꯀꯧꯅꯗꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯂꯥꯟꯁꯦ ꯊꯣꯛꯂꯛꯑꯦ ꯂꯥꯟ ꯊꯣꯛꯂꯛꯄꯗꯩ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗ ꯃꯣꯏꯁꯦ ꯂꯩꯔꯦꯕ ꯀꯥ ꯑꯃꯗ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤꯗꯣ ꯈꯥꯔ ꯏꯃꯨꯡꯁꯦ ꯂꯩꯅꯩ ꯍꯥꯏꯌꯦ ꯃꯣꯏ ꯔꯤꯂꯤꯐ ꯀꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯅ ꯄꯥꯔꯇꯤꯁꯟ ꯇꯧꯋꯦ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯐꯤꯅ ꯑꯃꯈꯛ ꯄꯥꯔꯇꯤꯁꯟ ꯇꯧꯕꯁꯤꯗ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯒꯤ ꯏꯃꯨꯡ ꯐꯦꯃꯤꯂꯤ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯅꯔꯦꯕ ꯑꯗꯣ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯆꯥꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯅꯨꯄꯤ ꯍꯣꯏꯁꯤꯗ ꯆꯥꯔꯦ ꯇꯨꯝꯃꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯕ ꯑꯗꯨꯒ ꯈꯜꯂꯦꯒ ꯑꯃꯨꯛ ꯃꯣꯏꯁꯦ ꯌꯨꯝ ꯑꯅꯤꯁꯦ ꯃꯣꯏꯁꯦ ꯁꯨꯝ ꯃꯆꯥ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯔꯣꯝꯗꯨꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯅꯨꯄꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯃꯣꯏꯁꯨ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗ ꯍꯣꯡꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤ ꯍꯣꯏꯁꯤꯁꯨ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯉꯦꯕ ꯑꯗꯨꯁꯨ ꯅꯨꯄꯥꯁꯦ ꯃꯣꯏꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯄꯨꯔꯥꯅ ꯎꯅꯗ꯭ꯔꯦ ꯃꯣꯏꯁꯦ ꯏꯟꯊꯤꯉꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯦ ꯃꯅꯦꯝꯕꯣꯛꯀ ꯃꯧꯒꯁꯦ ꯃꯆꯥꯅꯨꯄꯥꯁꯦ ꯃꯨꯟꯅꯩꯌꯦꯕ ꯃꯧꯁꯤꯅ ꯍꯦꯛ ꯉꯝꯗꯅ ꯃꯨꯟꯈ꯭ꯔꯕ ꯃꯆꯥꯁꯦꯀꯣ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯃꯣꯏꯅꯤ ꯌꯥꯅꯔꯛꯇꯗꯅ ꯃꯅꯦꯝꯒꯤ ꯈꯨꯠꯇ ꯇꯥꯔꯛꯑꯕ ꯃꯅꯦꯝꯗꯣ ꯁꯨꯡꯇꯥ ꯊꯥꯗꯣꯔꯛꯑꯔꯣꯏꯕ ꯁꯤꯁꯦ ꯃꯧꯁꯤꯡꯅ ꯈꯪꯒꯗꯧꯅꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈꯤꯕ ꯑꯗꯨꯒ
ꯃꯣꯏꯁꯦ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯦꯕ ꯍꯜꯂꯛꯄꯗꯗꯤ ꯃꯅꯦꯝꯗꯨꯅ ꯈꯨꯞꯄꯥꯏ ꯆꯦꯠꯅ ꯄꯥꯏꯁꯟꯈ꯭ꯔꯦꯕ ꯃꯆꯥꯅꯨꯄꯥꯗꯣ ꯃꯥꯅ ꯋꯥꯔꯧꯔꯤꯁꯤꯅ ꯑꯩꯅ ꯄꯤꯁꯛ ꯄꯤꯉꯩꯗꯩ ꯄꯣꯛꯇꯅ ꯌꯣꯛꯂꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗ ꯉꯥꯎꯗꯅ ꯇꯨꯝꯃꯦ ꯆꯥꯔꯦ ꯃꯣꯏꯔꯣꯝꯗꯗ ꯂꯩꯕ ꯑꯗꯨ ꯃꯃꯥ ꯑꯩꯁꯦ ꯍꯟꯅ ꯍꯦꯛ ꯌꯦꯡꯍꯟꯗꯕ ꯉꯝꯕ ꯅꯃꯥꯒꯤ ꯑꯗꯨꯒꯤꯅ ꯇꯧꯗꯕꯅ ꯃꯃꯥꯁꯤꯗꯤ ꯋꯥꯈꯜꯅ ꯅꯥꯗꯅ ꯇꯧꯔꯦꯕ ꯑꯗꯨ ꯃꯣꯏ ꯌꯥꯅꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯃꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯀꯥꯟꯗꯗꯤ ꯃꯃꯥꯗꯨꯅ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯁꯜꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦꯕ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤꯗ ꯅꯣꯏꯒꯤꯁꯦ ꯌꯥꯝ ꯁꯣꯏꯗ꯭ꯔꯣ ꯂꯧꯈꯠꯄ ꯑꯃꯁꯨ ꯇꯧꯗꯦ ꯍꯣꯏ ꯅꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯅꯕꯅꯤ ꯋꯥꯏ ꯑꯗꯨꯏꯗꯤ ꯅꯣꯏ ꯂꯨꯍꯣꯡꯕ ꯄꯩꯁꯥ ꯆꯪꯉꯦ ꯍꯥꯏꯔꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯀꯩꯅꯣꯝꯇꯪ ꯃꯃꯤꯡꯒꯤ ꯇꯧꯔꯒ ꯂꯩꯃꯤꯟꯅꯍꯜꯂꯁꯨ ꯐꯩ ꯑꯗꯒꯤ ꯌꯨꯝ ꯄꯥꯜꯂꯗꯤ ꯅꯪꯒꯤ ꯅꯨꯄꯥꯒ ꯃꯣꯏꯔꯣꯝꯗ ꯂꯩꯌꯨ ꯑꯅ ꯃꯃා ꯅꯪꯅꯁꯨ ꯅꯆꯥꯁꯦ ꯃꯣꯏꯔꯣꯝꯗ ꯂꯩꯍꯟꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯒꯤ ꯃꯃꯥ ꯅꯪꯁꯨ ꯑꯩꯗꯤ ꯑꯗꯨꯝꯕ ꯅꯤꯇꯤ ꯅꯤꯌꯝ ꯆꯥꯗꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯃꯧꯅꯦ ꯂꯥꯛꯑꯗꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒ ꯂꯩꯒꯗꯕꯅꯦꯅ ꯅꯪꯁꯨ ꯍꯥꯏꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯅꯔꯤꯁꯤꯕꯣ ꯂꯥꯏ ꯇꯤꯟꯒꯤꯁꯨ ꯇꯧꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯗꯧꯅ ꯃꯕꯥꯅꯤ ꯀꯔꯤꯝ ꯂꯧꯈꯠꯄꯁꯨ ꯅꯠꯇ꯭ꯔꯦ ꯑꯃꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯃꯕꯥꯅꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯍꯜꯂꯦ ꯆꯍꯤꯗꯤ ꯍꯧꯖꯤꯛ 3 ꯁꯨꯖꯜꯂꯛꯑꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯅꯪꯒ ꯑꯩꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅꯤ ꯏꯕꯥꯅꯤ ꯆꯦꯟꯁꯨ ꯆꯦꯟꯗꯦ ꯂꯧꯈꯠꯁꯨ ꯂꯧꯈꯠꯇꯦ ꯀꯔꯤꯝ ꯇꯧꯗꯦ ꯂꯨꯍꯣꯡꯁꯨ ꯂꯨꯍꯣꯡꯗꯦ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅꯤ ꯏꯕꯥꯅꯤ ꯌꯥꯅꯔ ꯂꯩꯃꯤꯟꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪ ꯄꯥꯝꯗ꯭ꯔꯦꯅ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯀꯔꯤꯅꯣ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯁꯣꯏ ꯅꯨꯄꯤꯔꯣꯝꯒꯤꯁꯨ ꯁꯣꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅꯅꯦ ꯁꯨꯝ ꯋꯥꯔꯤ ꯃꯌꯥꯝꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯃꯇꯥꯡꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯖꯒꯦ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯦꯟꯖꯟꯖꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯦꯠꯁꯟꯖꯕ ꯌꯥꯝ ꯃꯤꯠ ꯅꯥꯕ ꯇꯥꯕꯗ ꯑꯗꯨꯝꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯀꯦꯁ ꯆꯠꯊꯔꯤꯕꯗꯨꯗꯅꯦ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅꯅꯦ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯗꯣꯏꯅꯤ ꯑꯗꯣ ꯃꯥꯅ ꯀꯧꯕꯁꯦ ꯅꯨꯄꯥꯁꯤꯗ ꯀꯔꯤ ꯍꯥꯏꯅ ꯀꯧꯋꯦꯗꯅꯦ ꯉꯁꯥꯏꯗꯩ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯛꯄ ꯃꯌꯥꯝꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯋꯥꯋꯥ ꯀꯧꯋꯦꯕ ꯅꯨꯄꯥꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯋꯥꯋꯥ ꯀꯧꯏꯗꯨꯕꯨ ꯍꯪꯉꯦꯕ ꯏꯋꯥ ꯍꯥꯏꯔꯤꯅꯦ ꯑꯗꯨ ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯁꯤꯗꯅꯦ ꯋꯥꯋꯥ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯩ ꯅꯥꯛꯇ ꯁꯨꯛꯍꯦꯟ ꯍꯦꯟꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯑꯗꯩ ꯑꯩꯈꯣꯏ ꯗꯗꯥꯁꯤꯅ ꯑꯗꯩ ꯇꯥꯃꯣꯁꯤꯅ ꯍꯥꯏꯔꯗꯤ ꯐꯕꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯃꯒ ꯍꯥꯏꯔꯤꯕ ꯑꯩ ꯅꯨꯄꯥꯁꯦ ꯃꯥꯗꯤꯅꯦ ꯑꯩꯗ ꯍꯥꯏ ꯂꯩꯕ ꯑꯩ ꯎꯗꯗꯤ ꯌꯥꯗꯦꯕ ꯑꯩ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯍꯥꯏꯕ 이베마 ꯅꯪ ꯌꯥꯝ ꯄꯛꯁꯜꯂꯛꯇ꯭ꯔꯦ ꯅꯪ ꯌꯥꯝꯁꯨ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯗꯗꯥꯁꯤꯅ ꯑꯗꯨꯁꯤꯅ ꯍꯥꯏꯌꯣ ꯑꯩ ꯅꯨꯄꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯤ ꯅꯅꯦꯝ ꯅꯀꯨꯗꯩ ꯀꯩꯅꯣ ꯅꯪꯒꯤ ꯀꯩꯅꯣ ꯍꯣꯏ ꯅꯣꯏ ꯅꯃꯥ ꯍꯣꯏꯁꯨ ꯂꯣꯏ ꯂꯩꯔꯦ ꯑꯗꯨ ꯋꯥꯋꯥꯁꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯥꯅꯁꯨ ꯏꯇꯨ ꯀꯧꯋꯦꯕ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯁꯤꯅꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯦꯕ ꯑꯩꯗꯤ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯋꯥꯋꯥ ꯎꯗꯗꯤ ꯑꯩꯗꯤ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ ꯅꯨꯄꯥ ꯎꯗꯗꯤ ꯑꯩ ꯂꯩ ꯉꯝꯃꯣꯏ ꯑꯩꯗꯤ ꯀꯥꯏꯅꯕ ꯉꯝꯃꯣꯏꯅ ꯃꯥꯅ ꯍꯦꯛꯇ ꯅꯨꯄꯥꯁꯤꯗꯅꯦ ꯃꯤꯃꯥꯡꯅꯤ ꯇꯨꯃꯥꯡꯅꯤꯒ ꯈꯟꯗ꯭ꯔꯕ ꯍꯦꯛꯇ ꯀꯣꯟꯈꯤꯗꯅꯅꯦ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯨꯄꯥꯗꯨꯅꯗꯤ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯅ ꯃꯣꯏ ꯂꯩꯃꯤꯟꯅꯔꯕꯅꯤ나 ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯌꯥꯅꯔꯛꯇꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯧꯁꯨ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯔꯗꯤ ꯅꯨꯄꯥꯒꯤ ꯃꯃꯥꯒ ꯑꯗꯩ ꯅꯨꯄꯥꯒꯤ ꯏꯃꯨꯡꯒ ꯆꯥꯟꯅꯗꯕ ꯃꯌꯥꯝ ꯂꯥꯛꯏꯃꯤꯗꯅ ꯁꯨꯃꯥꯏꯅ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯔꯣꯝꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅ ꯅꯨꯄꯤꯗꯨꯅꯁꯨ ꯀꯩꯅꯣ ꯀꯦꯊꯣꯛꯑꯦ ꯃꯧꯊꯣꯛꯑꯦ ꯃꯧꯒꯤ ꯂꯣꯟꯆꯠ ꯁꯥꯖꯠꯁꯦ ꯆꯠꯂꯛꯇ꯭ꯔꯦ ꯃꯃꯥꯅ ꯂꯣꯏ ꯇꯧꯔꯦ ꯇꯨꯝꯅꯤꯡꯉꯤꯐꯧ ꯇꯨꯝꯃꯦ ꯙꯨꯛ ꯊꯥꯡꯃꯩ ꯆꯥꯛ ꯏꯁꯤꯡ ꯃꯃꯥꯅ ꯂꯣꯏ ꯍꯣꯠꯅꯔꯦ ꯑꯗꯩ ꯃꯃꯥꯗꯨꯅ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯧꯅ ꯂꯩꯔꯒꯅ ꯃꯧꯗ ꯃꯅꯦꯝꯅ ꯉꯥꯡꯉꯤꯗꯅ ꯑꯗ ꯅꯨꯄꯥꯁꯤꯅ ꯃꯣꯏꯗ ꯂꯩꯔꯕꯅꯤꯅ ꯃꯃꯥꯁꯤꯅ ꯃꯆꯥꯗ ꯉꯥꯡꯗ꯭ꯔꯦꯕ ꯅꯪꯅ ꯃꯧ ꯑꯃ ꯑꯣꯏꯔ ꯙꯨꯛ ꯊꯥꯡꯃꯩ ꯀꯠꯇꯦ ꯌꯥꯍꯧ ꯉꯟꯗꯦ ꯍꯥꯏꯗ꯭ꯔꯦꯕ ꯅꯨꯄꯥꯁꯤꯗ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯔ ꯀꯩ ꯊꯥꯛꯅꯦꯅ ꯅꯪꯅ ꯐꯣꯟ ꯃꯦꯠꯇꯅ ꯑꯗꯨꯝ ꯂꯩꯗꯣ ꯊꯕꯛꯁꯨ ꯆꯠꯂꯣꯅ ꯅꯨꯄꯥꯁꯤꯗ ꯑꯣꯏꯅ ꯌꯦꯡꯁꯜꯂꯦꯕ ꯃꯥꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯀꯦꯁꯁꯦ ꯑꯗꯨꯅ ꯃꯈꯟꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯍꯟꯗꯛꯁꯦ ꯑꯃꯈꯛꯁꯨ ꯂꯥꯛꯑꯦ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯃꯥꯏ ꯅꯨꯄꯤꯁꯨ ꯍꯦꯟꯗꯤꯀꯦꯞꯅꯦꯕ ꯑꯗꯣ ꯃꯆꯥꯗꯤ 3 ꯂꯩꯔꯦ ꯃꯆꯥ 3 ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯒ ꯂꯧꯔꯒ ꯚꯔꯥꯗ ꯂꯩꯔꯒ ꯆꯍꯤ 5ꯃꯨꯛ ꯐꯥꯔꯦꯕ ꯃꯣꯏ ꯇꯧꯔꯛꯏꯁꯦ ꯆꯍꯤ 2 ꯑꯃꯅ ꯃꯥꯁꯦ ꯏꯟꯊꯤꯉꯥꯏꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯊꯤꯕ꯭ꯔꯥ ꯍꯥꯏꯔꯁꯨ ꯊꯤꯗꯦꯅ ꯆꯦꯟꯕ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯅꯤ ꯍꯥꯏꯔꯒ ꯏꯟꯊꯤꯉꯥꯏꯅ ꯃꯥꯁꯦ ꯍꯜꯂꯛꯇ꯭ꯔꯦꯕ ꯑꯗꯣ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯐꯅꯦꯛ ꯐꯤꯔꯣꯟ ꯌꯣꯟꯗꯅ ꯑꯗꯩ ꯃꯄꯥꯝꯗꯩ ꯂꯧꯗꯅ ꯃꯆꯥ 3ꯁꯦ ꯁꯨꯝ ꯊꯥꯛꯑꯝꯃꯦꯕ ꯉꯝꯃꯛꯇꯗꯅ ꯃꯥꯁꯨ ꯃꯄꯥꯝ ꯆꯠꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯤꯅ ꯃꯆꯥꯈꯩꯁꯦ ꯀꯩꯅꯣ ꯃꯄꯥꯁꯤꯅ ꯂꯥꯛꯑꯒ ꯌꯦꯡꯉꯣꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤ ꯃꯃꯥ ꯃꯄꯥꯁꯤꯁꯨ ꯑꯍꯜ ꯑꯣꯏꯔꯦꯕ ꯃꯆꯥꯁꯤꯡꯁꯦ ꯂꯩꯀꯥꯏꯅ ꯑꯃꯅ ꯑꯃꯨꯛ ꯈꯔ ꯆꯦꯡ ꯄꯤ ꯁꯥꯒꯩꯅ ꯑꯃꯅ ꯑꯃꯨꯛ ꯏꯟꯖꯥꯡ ꯈꯔ ꯄꯤ ꯌꯦꯡ ꯉꯝꯅꯗ꯭ꯔꯦꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯂꯣꯜꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯂꯥꯛꯑꯣꯁꯨ ꯌꯥꯗꯕꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯆꯥ ꯃꯌꯥꯝꯁꯤꯗꯤ ꯄꯣꯛꯊꯣꯛꯎꯔꯤꯕ ꯃꯆꯥꯗꯨꯗꯤ ꯂꯥꯏꯙꯤꯕꯤꯗꯤ ꯅꯠꯇꯦ ꯑꯗꯣ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥ ꯀꯣꯏꯕ ꯑꯗꯩ ꯅꯨꯄꯤ ꯊꯤꯈꯤꯕꯁꯤꯗ ꯁꯣꯏꯔꯛꯏ ꯃꯌꯥꯝꯁꯦ ꯃꯆꯥꯗ ꯃꯥꯡꯉꯦꯕ ꯑꯗꯒꯤ ꯑꯃꯈꯛꯅ ꯀꯩꯅꯣ ꯉꯟꯅ ꯂꯨꯈꯥꯕꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯃꯔꯥꯏꯕꯛ ꯊꯤꯕꯖꯥꯠꯅꯦꯕ ꯅꯨꯄꯤꯗ ꯃꯥꯁꯤꯅ ꯂꯨꯈꯥꯕꯤꯁꯦ ꯑꯣꯏꯍꯧꯔꯦ ꯑꯗꯨꯒ ꯃꯆꯥꯁꯦ ꯌꯣꯛꯑꯒ ꯃꯥꯁꯨ ꯂꯩꯖꯔꯝꯕ ꯃꯆꯥ ꯅꯨꯄꯥ ꯑꯃꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯃꯇꯩꯁꯦ 2ꯅꯤ ꯃꯇꯩ ꯑꯍꯟ ꯁꯤꯈ꯭ꯔꯦ ꯑꯗꯣ ꯃꯇꯩ ꯌꯥꯏꯃꯁꯤ ꯂꯩ ꯃꯆꯥ ꯌꯥꯎꯗꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯌꯦꯕ
ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯝ ꯂꯩꯔꯛꯄꯁꯤꯗ ꯃꯥꯁꯨ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯑꯩ ꯏꯄꯥꯝꯗ ꯑꯣꯏꯅ ꯂꯩꯖꯧꯔꯒꯦ ꯏꯆꯥꯁꯦ ꯄꯨꯔꯒ ꯍꯥꯏꯕꯗ ꯃꯇꯩ ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯃꯆꯦ ꯌꯥꯏꯃꯁꯤꯅ ꯃꯣꯏ ꯃꯆꯥ ꯌꯥꯎꯗꯕꯅꯤ나 ꯃꯇꯝꯗꯨꯗ ꯃꯆꯥꯁꯦ ꯆꯍꯤ 3ꯈꯛ ꯉꯥꯏꯔꯤꯕꯖꯥꯠꯅꯦꯕ ꯃꯆꯥ ꯌꯥꯎꯗꯕꯅꯤ나 ꯃꯥꯅ ꯂꯣꯠꯂꯒ ꯊꯝꯈ꯭ꯔꯦꯕ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯌꯣꯛꯆꯍꯧꯔꯒꯦ ꯏꯆꯥ ꯁꯪꯅꯥꯅ ꯃꯣꯏꯅ ꯂꯧꯍꯧꯔꯦꯕ ꯑꯗꯣ ꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯝꯗ ꯆꯍꯤ 2 ꯂꯩꯔꯝꯃꯒ 마주 mayum지 pan khreba mama sa loge loge na yam lammi kap kap tana ado mau yai ma je moi barada bau leira lot khreba adai moina la haure aduga di hojikti nupi du ma sa yaw khreba to pada pan ba ju angang sahi ahum do hundom ba ngang do class 7 8 ka reba kamai tauge do hojik sina ne yo hauri ba kan mapa yai hai tare ne si sina ne yu je thaksal la ga ne angang sida ne adum angang siga ma ga je khoi mama khoi ju hek pok ba isa bok da khana ri mi mapam sa phone pai adu tawen admai khana bjida hek apok pa natra bani na ne yaroi ne mama phate mapa phate yaroi ne mi ma sa yok pa hongna de hek manau pai ma sa ne ma ngi hori do to pa su na te ba aduga dum angang siga ne mo cha chana da ba ne mama mai nu pi jina mi chang khara sangure da na nang nu pa ra adu do hai ga le ba wata je ma gi adai mu angang siga mama siga phamung da to min na ba je nang nu pa do to min na si bo phone da tha ga le ba dai hojiki nu pi jina ju ma cha ji yok pa jing ngam dre ba adagi angang je kap pe ba ma ju to bong khang dre ba mamai manak ta chat si kadai mayum pan kare aduna angang ji hojik wai ba adui di mapa na lai gi dre mama aduna to pa mayum pan dre le hauri ba ma cha du di hojik se yam thina wa na lai ba adu moi gi thangna ba da ngahal angang mai mama na bam ju khara ma ga tin na ba mon de khara han ba class 9 dia ma thori ya la si hai ba mapa ka na ba adugi angang ju du man si ga dra na moi le kai club kai duna angang je mafam cha na thambi ningi karai da thamba yai na moi le kai club na ta na re ba koi yeng ba ngam dre angang je na aduna sumaina mama pa kai na gi ba dagi sum ba gi ma cha ma am je awa ba se yam lei ba ko aduga mo khoi gi kaino je hojik se social media da mau jing je pura tangkhai ma mangai habdi kharam na dum mai ma cha dagi mai nupa gi mung gi thaba hona raga adum bagi irang je chung lai hek lai taba mau ju yawi adum thaba ingang je sinjaraga aduga khoi gi kaino matam gi sanabi gi matung ina adum YouTube sida mai magi taning bawari dei channel jeng ning baji yenga thaba ingang loi jaraga tumba da mai yeng jaraga ire na lai jaba mau ju kaya yauri adai mu adum soi gi dana ne nupa je amamu koina dai amu pha amu khana sigi ju yam yawe ba adu nupa na soi ru baga nupi na soi ru baga je kayam khenna ge do ai kes ani khakta da haja ge ba ko koi gi moi matai manau je yam nu si jana lai ram bazan yam wana ju hona rak pa aduga kan da moi je sang sakra pa jare ba gari ga je thaure ba nupa je adu kan da di nupa je gari karbar tau bane ba aduga nupa je na ne atopa nupi ama mau halakpi ma koi dana adum nupi je ngau ra ba as po sem tau dana ma tau dana dai mai nupi han jina ju satlaga kaya hai rui konda kaya hai dai mai nupa je yeng da dana halak ta dana tau dagi nupi je lauraga sagai na pusalak padi yaroi na moi je barada lai gare ba swal halak tre adun mai nupa do walak pani na nupi ju ngau re e ba dai mana ju lai tin tau dra mai manak ta mon na nupa je halak na ba hek mai ba mai bi po sem ja du je tau ba da ma ju paisa ka jam chang hai ba aduga sin na sin moi ni je khanarak ta na su ya na rak ta dana sahi ahum gi matung da nupa je hal e ba adu nupi atom bi jina ija da bi ta le ba adu case ka je ai gi nupa ju da bu ai gi oi ba phangjara di na ne mai kaino sanai ni ka kai loi kai thoga nupi du gi ija da bi pithoki ba mana aduga mai nupa do seba ta le ba aduga mu amana kamai tau ge da khoi gi mau jina ne mai gi aseng badi aham bada mai nupa jina tukan pham yum je dum thado satpa adai ma je dum nupi koi ro kola mangon da kya kaino kya lau da bjane ba adai mau ju angang na hani na ma ju nupa je koi ro re ba koi ro kan da di khoi gi hojik se he koi na ba hai ba je koi na ba na te ba relation ne ba tham nai je mari ne ba ada moi je hotel am da lai min na ru re ba adu gi message sai pha da mai nupa jina khang do khre ba nupi je mai nupa jina han na su yeng dre ba adai adum ngange sai re ot le nai re nupi je khang ngam dre adum mapam je sat khre ba adai mu khoi gi mawong khak su moi je bara da lai ba mai nupa do di thabeng gang sak khraga nupi jina bara le ro ma cha gai skun chak ma than da lai ba je ma ju matam len bang khang da na admaina Facebook te kai nupa je koina raga sum nu sina ba da gi de admaina mari thamna da ma ju sielo ra ba sielo ra kan da di sai nupa da su na tai sa bo ram dra ba nupi ju le ram ba loksan bi dra ba do moi ni je matam khara bara da le raga nupa jin hundu amme ba nupi du di mana bara du de khoi da wakat pala e ba mapa ma ju changendre mai ma puroi be mai du changendre sumaina nupa koina ruba ngangna ruba sielu ba mau je kaya ka chu phajana sung lai lai te ba poloi da duga
ꯃꯤꯒꯤ ꯑꯁꯣꯝꯗꯗꯤ ꯅꯨꯄꯥꯗꯨꯗꯤ ꯌꯦꯡꯉꯣ ꯆꯍꯤ ꯅꯨꯄꯤꯗꯣ ꯂꯣꯜꯂꯒ ꯆꯍꯤ 3 ꯂꯩꯔꯨꯔꯕꯗꯨꯗꯤ ꯑꯗꯨꯝ ꯃꯥꯒ ꯍꯜꯂꯛꯑꯒ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯇꯪ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪꯉꯗꯤꯅ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯖꯔꯤꯕ ꯁꯅꯥ ꯂꯨꯄꯥꯕꯨ ꯀꯥꯏꯊꯣꯛꯇꯅ ꯅꯨꯄꯤꯗꯨꯒꯤ ꯏꯖꯗꯥꯕꯤ ꯄꯤꯌꯦꯕ ꯑꯗꯨꯒ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯉꯥꯡꯅꯔꯨꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯧꯁꯟꯗꯦꯕ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯑꯗꯣ ꯅꯨꯄꯤꯅ ꯉꯥꯎꯅꯤꯡꯉꯦꯅ ꯉꯥꯎꯕ ꯌꯥꯗꯦ ꯂꯥꯡꯕ ꯌꯥꯗꯦ ꯑꯗꯩ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯁꯨ ꯊꯤꯔꯨꯔꯁꯨ ꯑꯗꯩ ꯆꯍꯤ 5 10 ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯔꯨꯔꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯂꯩ ꯂꯧꯁꯜꯂꯤ ꯃꯥꯏ ꯅꯨꯄꯤꯅ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯅꯨꯄꯤꯗꯤ ꯃꯐꯝ ꯆꯥꯗꯅ ꯑꯍꯤꯡ ꯑꯃꯈꯛ ꯃꯥꯡꯉꯨꯕ ꯌꯥꯗꯦꯕ ꯑꯍꯤꯡ ꯑꯃꯈꯛ ꯃꯥꯡꯉꯨꯕ ꯌꯥꯗꯦ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣꯅ ꯀꯣꯏꯊꯤ ꯊꯤꯒꯠꯅꯩꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯂꯥꯛꯄꯒꯁꯦ ꯌꯥꯝ ꯉꯛꯑꯦꯕ ꯅꯨꯄꯥꯈꯩꯅ ꯑꯩꯈꯣꯏꯅ ꯍꯣꯝꯗ ꯅꯨꯄꯤꯁꯦ ꯆꯪꯖꯔꯛꯑꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯦ ꯐꯣꯟ ꯇꯧꯔ ꯄꯥꯎ ꯄꯤꯌꯦꯕ ꯅꯨꯡꯗꯥꯡꯁꯤꯗ ꯑꯌꯨꯛꯇ ꯂꯥꯛꯑꯁꯨ ꯅꯨꯡꯊꯤꯟꯗ ꯂꯥꯛꯑꯁꯨ ꯅꯨꯡꯗꯥꯡꯗ ꯄꯥꯎ ꯄꯤꯌꯦꯕ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯏꯕꯦꯝꯃꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯈꯣꯠꯂꯦꯅ ꯃꯣꯏꯅ ꯍꯪꯉꯛꯄꯁꯦ ꯀꯣꯏꯁꯟ ꯑꯃꯈꯛ ꯍꯪꯉꯛꯑꯦꯕ ꯅꯨꯄꯥꯈꯩꯅ ꯑꯗꯨꯝ ꯄꯨꯡ ꯀꯌꯥꯗ ꯌꯧꯕꯤꯔꯛꯏ ꯍꯥꯏꯌꯦꯕ ꯄꯨꯡꯗꯣ ꯄꯥꯗꯣꯏꯅꯦꯕ ꯃꯣꯏ ꯃꯌꯨꯝꯗꯩ ꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯒ ꯄꯨꯡꯒꯁꯦ ꯈꯔ ꯈꯦꯠꯅ ꯌꯥꯄꯣꯟꯇꯦꯀꯣ ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯃꯥ ꯁꯤꯗꯩ ꯊꯣꯛꯈꯤꯕꯗꯤ ꯄꯨꯡ 5ꯗꯩ ꯊꯣꯛꯈ꯭ꯔ ꯑꯗꯨꯗ ꯄꯨꯡ 9 ꯌꯧꯔ ꯃꯥꯗꯤ ꯀꯗꯥꯏ ꯂꯩꯔꯨꯔꯤꯕꯒ ꯍꯥꯏꯌꯦꯕ ꯃꯇꯝꯒ ꯈꯦꯠꯅ ꯌꯥꯄꯣꯟꯇꯦ ꯄꯥꯔꯤꯃꯤ ꯁꯨꯃꯥꯏꯅꯕꯨ ꯄꯨꯡꯖꯤꯡꯐꯧ ꯈꯦꯠꯅꯕ ꯌꯥꯗꯦꯕ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯐꯝꯗꯤ ꯑꯗꯩ ꯅꯨꯄꯥꯗꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯑꯅꯧꯕ ꯍꯟꯗꯛꯀꯤ ꯀꯦꯁ ꯂꯥꯛꯄ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏ ꯁꯥꯎꯅꯤꯡꯗꯅ ꯋꯥ ꯑꯃ ꯍꯥꯏꯔꯦꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯂꯤꯁꯥꯡ ꯁꯤꯠꯅ ꯃꯥꯏ ꯅꯨꯄꯥꯒ ꯈꯥꯏꯅꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯄꯨꯅꯔꯛꯑꯦꯕ ꯑꯗꯨꯝ ꯑꯉꯥꯡꯁꯦ ꯅꯨꯄꯤꯅ ꯌꯣꯛꯑꯦꯕꯀꯣ ꯃꯆꯥ ꯀꯥꯏꯅ ꯉꯝꯗꯦ ꯃꯆꯥ ꯀꯥꯏꯅ ꯉꯝꯗꯦꯅ ꯑꯉꯥꯡ 1 ꯅꯠꯇ꯭ꯔꯒ 2 3ꯐꯧ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗꯤꯅꯦ ꯋꯥꯏ ꯁꯪꯅ ꯂꯩꯍꯧꯋꯦꯕ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯀꯣꯏꯂꯥ ꯊꯥꯔꯁꯨ ꯌꯥꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯂꯥ ꯑꯝꯗ ꯊꯕꯛ ꯌꯥꯎꯔꯁꯨ ꯌꯥꯏ ꯃꯤꯔꯝꯗ ꯌꯥꯎꯔꯁꯨ ꯌꯥꯏ ꯆꯤꯡꯗ ꯌꯥꯎꯔꯁꯨ ꯌꯥꯏꯑꯕ ꯅꯨꯄꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝꯗꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯑꯩ ꯏꯆꯥ ꯌꯣꯛꯇꯣꯏꯃꯦꯅ ꯅꯨꯄꯤ ꯑꯃꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯌꯥꯎꯔꯨ ꯌꯥꯕ ꯅꯠꯇꯦꯕ ꯂꯩꯐꯝ ꯆꯥꯐꯝ ꯂꯨꯏꯌꯦꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯊꯕꯛ ꯁꯨꯐꯝꯁꯨ ꯐꯔꯛ ꯇꯥꯕ ꯑꯗꯨꯏ ꯅꯨꯄꯤꯗꯨꯅ ꯃꯆꯥꯁꯨ ꯌꯣꯛꯇꯣꯏꯅꯦꯕ ꯁꯤꯗ ꯃꯆꯥ ꯄꯣꯔꯛꯇ꯭ꯔꯒꯅꯅꯦ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯩ ꯅꯨꯄꯥꯅ ꯃꯆꯥ ꯌꯣꯛꯍꯧꯗꯕꯗꯤ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯅꯗꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯆా ꯌꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝ ꯊꯤꯅ ꯋꯥꯏꯑꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯀꯦꯁ ꯑꯃꯅꯤꯈꯛ ꯊꯦꯡꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯅꯨꯄꯤꯁꯦ ꯆꯦꯛ ꯁꯥꯐꯝꯗꯅꯦ ꯆꯦꯛꯀꯣꯜ ꯑꯃꯗ ꯆꯦꯛ ꯁꯥꯕꯁꯨ ꯌꯥꯎꯖꯔꯤꯕ ꯑꯗꯨꯒ ꯃꯆꯥ 2ꯁꯦ ꯃꯥꯅ ꯁꯦꯝꯖꯔꯤba ꯆꯍꯤꯃꯨꯛ ꯐꯥꯔꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯕꯗꯅꯥꯝ ꯄꯨꯡꯇꯧꯗ ꯇꯧꯏ ꯑꯩꯁꯦ ꯑꯗꯨꯅ ꯂꯣꯏꯁꯟꯅꯕ ꯑꯃ ꯅꯥꯏꯔꯒꯦ ꯆꯦꯁꯦ ꯂꯣꯏꯁꯟꯅꯗ꯭ꯔꯗꯤ ꯑꯩ ꯅꯨꯄꯤꯅꯦꯅ ꯃꯥꯅ ꯑꯩꯁꯦ ꯕꯗꯅꯥꯝ ꯄꯨꯡꯇꯧꯗ ꯇꯧꯔꯦ ꯑꯩ ꯊꯕꯛ ꯁꯨꯐꯝ ꯈꯪꯗ꯭ꯔꯦꯅ ꯐꯝꯃꯤꯟꯅꯀꯥꯟꯗꯗꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯌꯦꯕ ꯅꯨꯄꯥꯗꯨꯒ ꯃꯃꯥꯒꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯅꯌꯨꯝ ꯂꯩꯕ꯭ꯔꯣ ꯀꯥꯏ ꯂꯩꯒꯦ ꯀꯗꯥꯏ ꯂꯩꯒꯦ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯑꯗꯨꯒꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯁꯤꯅꯗꯤ ꯅꯁꯨꯒꯩꯁꯦ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯂꯨꯄꯥ ꯄꯤꯕ ꯑꯆꯥꯄꯣꯠ ꯑꯝꯇ ꯃꯥꯒꯤ ꯗꯥꯏꯇ ꯂꯩꯇ꯭ꯔꯦ ꯃꯃꯥꯁꯤꯅꯗꯤ ꯌꯦꯡꯉꯨ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯁꯣꯝꯗ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯜꯂꯤ ꯑꯗꯨ ꯆꯦꯛ ꯁꯨꯕ ꯌꯥꯎꯔꯒ ꯑꯗꯨ ꯃꯥꯒꯤ ꯄꯣꯛꯄ ꯃꯃꯥꯁꯨ ꯏꯆꯥꯁꯤ ꯅꯍꯥꯅꯤ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯌꯥꯗꯦꯅ ꯃꯃꯥꯗꯨꯁꯨ ꯑꯃꯨꯛ ꯃꯆꯥꯒꯤ ꯆꯦꯛꯀꯣꯟꯁꯤꯗ ꯂꯩꯔꯒ ꯃꯁꯨ ꯃꯆꯥꯁꯦ ꯁꯦꯟꯅꯖꯔꯤꯕ ꯃꯃꯥꯁꯤꯁꯨ ꯃꯆꯥꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯛꯑꯃꯤꯅ ꯑꯗꯨꯒ ꯆꯦꯛ ꯁꯥꯗꯅ ꯊꯕꯛ ꯌꯥꯎꯔꯤꯕ ꯅꯪꯒꯤ ꯅꯃꯧꯁꯤꯅꯨꯕꯅ ꯅꯪꯅ ꯕꯗꯅꯥꯝ ꯄꯤꯕ ꯑꯗꯨ ꯅꯪ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯁꯨꯔꯛꯄ ꯄꯩꯁꯥꯗꯨꯗꯤ ꯀꯗꯥꯏ ꯊꯝꯃꯤ ꯃꯥ ꯃꯆꯥꯒꯤ ꯗꯥꯏꯇ ꯂꯧꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯆꯥꯁꯨ ꯌꯣꯛꯆꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛꯁꯨ ꯕꯗꯅꯥꯝ ꯆꯥꯕ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯃꯁꯨ ꯈꯥꯏꯅꯔ ꯂꯩꯔ ꯃꯥꯁꯦ ꯚꯔꯥꯗ ꯂꯩꯔꯒ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯂꯦꯕ ꯌꯨꯝ 2 ꯌꯨꯝꯒꯤ ꯆꯠꯂꯦ ꯑꯌꯨꯛꯇꯅ ꯌꯨꯝ 1 ꯅꯨꯡꯊꯤꯟꯗꯅ 1 ꯁꯨꯃꯥꯏꯅ ꯆꯠꯆꯕ ꯑꯗꯨꯁꯨꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯂꯥꯛꯑꯒꯅꯦ ꯃꯥ ꯊꯕꯛ ꯁꯨꯐꯝꯁꯤꯗ ꯑꯗꯨꯝ ꯕꯗꯅꯥꯝꯁꯦ ꯄꯤꯕ ꯑꯗꯨꯅꯤ ꯃꯥꯗꯤ ꯅꯨꯄꯥ ꯉꯥꯡꯅꯗꯅ ꯑꯗꯩ ꯖꯨꯒꯣꯠ ꯆꯥꯗꯗꯅ ꯑꯩꯅꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯒꯤ ꯊꯕꯛ ꯁꯨꯐꯝ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯥꯒ ꯉꯥꯡꯅꯗꯅ ꯑꯁꯤ ꯅꯨꯄꯤ ꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯕ ꯄꯣꯠ ꯍꯨꯔꯥꯟꯕꯅꯤ ꯑꯗꯨꯒꯥꯅ ꯍꯦꯛꯇ ꯃꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝꯁꯤꯗꯤ ꯃꯥꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯌꯣꯜꯂꯕ ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯖꯨꯒꯣꯠ ꯆꯥꯗꯕꯣꯏ ꯅꯤꯡꯗꯅꯅꯦ ꯌꯨꯝꯕꯨꯁꯤꯅ ꯑꯃꯅ ꯏꯕꯦꯝꯃ ꯅꯪ ꯇꯣꯛꯈ꯭ꯔꯣ ꯅꯪ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯅꯪ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯅꯣꯏꯗ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯦ ꯍꯥꯏ ꯅꯣꯏ ꯁꯨꯍꯜꯂꯨꯅꯨ ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯀꯩꯗ ꯃꯥꯅ ꯄꯣꯠ ꯂꯩꯔ ꯄꯥꯏ ꯍꯥꯏꯔꯝꯗꯅ ꯑꯗꯨ ꯍꯥꯏꯅ ꯑꯃꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯇꯥꯟꯊꯣꯔꯛꯄ ꯑꯗꯨ ꯕꯗꯅꯥꯝꯁꯦ ꯌꯥꯝ ꯊꯤꯅ ꯄꯤꯕꯤꯕ ꯍꯦꯛ ꯅꯨꯄꯤꯁꯤꯅꯕꯨꯅꯦ ꯈꯥꯏꯅꯔꯒ ꯍꯦꯛ ꯃꯄꯥꯝꯗꯕꯨ ꯂꯩꯈ꯭ꯔꯕ ꯑꯁ ꯑꯔꯣꯏꯕꯤ ꯕꯗꯅꯥꯝꯅꯦ ꯖꯨꯒꯣꯠ ꯆꯥꯅ ꯑꯝꯇ ꯍꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒ ꯁꯥꯒꯩ ꯅꯥꯇꯩꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯀꯣꯏꯊꯥ ꯊꯥꯗꯣꯛꯑꯕ ꯅꯨꯄꯤꯁꯦ ꯉꯥꯏꯈ꯭ꯔꯦꯕ ꯍꯦꯛꯇ ꯀꯣꯏꯆꯠ ꯆꯠꯂꯕꯁꯦ ꯉꯥꯏꯈ꯭ꯔꯦ ꯕꯗꯅꯥꯝꯁꯦ ꯑꯉꯛꯄ ꯐꯪꯅ ꯄꯤꯌꯦꯕ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯅꯤꯌꯝ ꯆꯨꯝꯅ ꯐꯖꯅ ꯂꯩꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯃꯨꯛꯁꯨ ꯆꯨꯝꯗꯕꯁꯨ ꯅꯠꯇꯦ ꯃꯄꯥꯝꯗ ꯈꯥꯏꯅꯔꯒ ꯍꯜꯂꯛꯑꯒ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯅꯠꯇꯕ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯁꯦ ꯀꯣꯏꯅꯔꯒꯅꯦ ꯄꯩꯁꯥ ꯂꯧꯔꯒ ꯀꯦꯔ ꯃꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯄꯨꯔꯥ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯋꯦꯕ ꯌꯥꯎꯕꯕꯨꯗꯤ ꯑꯗꯣ ꯐꯖꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯨꯗꯗꯤ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯨꯅ ꯐꯖꯅ ꯂꯩꯕꯗꯨꯗꯁꯨ ꯐꯖꯕ ꯑꯃ ꯑꯣꯏꯍꯟꯗꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯑꯦ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯑꯦ
ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯃꯈꯛꯇ ꯊꯦꯡꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯔꯤꯕ ꯕꯤꯖꯤꯅꯦꯁ ꯇꯧꯔ ꯂꯩꯔꯤꯕ ꯃꯌꯥꯡ ꯃꯆꯥ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯡꯁꯤꯡꯁꯦ ꯃꯌꯥꯡ ꯃꯆꯥꯁꯤꯡꯁꯤꯒꯤ ꯅꯨꯄꯤ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯤꯕ ꯃꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯅꯨꯄꯤꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯧ ꯍꯜꯂꯛꯑ ꯂꯩꯕ ꯑꯗꯒꯤꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯌꯨ ꯉꯥꯎꯔ ꯈꯣꯠꯂ ꯅꯤꯁꯥ ꯆꯥꯔ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯗꯥꯏꯇ ꯂꯧꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯆꯥꯗꯤ ꯊꯥꯛꯇ ꯌꯥꯗꯕ ꯏꯃꯨꯡꯗꯤ ꯄꯨꯗ ꯌꯥꯗꯕ ꯈꯥꯏꯅꯔ ꯆꯠꯄꯁꯨ ꯉꯝꯗꯕ ꯃꯥꯏ ꯅꯨꯄꯥ ꯂꯩꯕ ꯃꯧ ꯀꯌꯥꯁꯨ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯀꯣꯜ ꯂꯤꯛ ꯌꯣꯜꯂꯤꯕ ꯃꯌꯥꯡꯁꯤꯡ ꯑꯗꯩ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯣꯏ ꯁꯤꯟꯅꯔꯒꯅꯦ ꯃꯣꯏꯁꯦ ꯄꯩꯁꯥ ꯄꯤꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯄꯨꯔꯥꯅꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏ ꯈꯪꯅꯔꯤ ꯉꯥꯛꯇꯅꯤ ꯑꯋꯥꯡ ꯕꯤꯑꯣꯁꯤꯁꯤꯗ ꯇꯥꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯈꯤꯇꯪ ꯊꯦꯡꯉꯛꯄꯗ ꯒꯂꯤꯗ ꯂꯩꯔꯤꯕ ꯃꯧ ꯅꯍꯥ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯤꯅꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯒ ꯄꯨꯔꯥ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯌꯥꯎꯔꯦꯕ ꯄꯨꯔꯥ ꯁꯣꯏꯈ꯭ꯔꯕ ꯌꯥꯎꯔꯦꯕ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯃꯌꯥꯝ ꯁꯤꯒꯤ ꯂꯝꯕꯤꯗ ꯇꯥꯈ꯭ꯔꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯏꯕꯀꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯉꯥꯡꯈꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯍꯥꯏꯔꯤꯌꯦ ꯃꯃꯤ ꯕꯣꯏꯅ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯍꯥꯏꯁꯤꯅ ꯃꯃꯥꯅ ꯍꯦꯛ ꯍꯥꯏꯔꯤꯉꯩ ꯏꯟꯕ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯃꯃꯥꯅꯅꯦ ꯑꯗꯨ ꯄꯥꯏꯔꯅꯨ ꯑꯗꯨ ꯇꯧꯔꯅꯨ ꯑꯗꯨ ꯇꯧ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯉꯝꯗꯕ ꯃꯃꯤ ꯕꯣꯏ ꯍꯥꯏꯅꯦꯌꯦ ꯃꯃꯥꯁꯤꯅ ꯍꯥꯏꯕꯗ ꯏꯟꯕ ꯑꯗꯣ ꯃꯃꯤ ꯕꯣꯏꯗꯒꯗꯤ ꯅꯌꯨꯝ ꯄꯥꯜꯂꯨꯅꯨ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯑꯗꯨꯒ ꯃꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯃꯧꯒ ꯃꯅꯦꯝꯒꯒꯤ ꯀꯦꯁꯁꯤꯗ ꯌꯥꯝ ꯐꯖ ꯐꯖꯕ ꯂꯥꯛꯑꯦꯕ ꯅꯨꯄꯥꯁꯨ ꯑꯣꯏꯅ ꯉꯥꯎꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯌꯦ ꯃꯧꯁꯤꯅ ꯋꯥꯔꯤ ꯂꯤꯕꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗꯅꯦ ꯀꯩꯅꯣ ꯃꯧꯁꯤꯅ ꯃꯅꯦꯝ ꯃꯀꯨ ꯑꯣꯠꯄ ꯃꯧ ꯁꯨꯅꯤꯡꯗꯕ ꯃꯧꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯤꯟ ꯀꯟꯕ ꯀꯦꯔ ꯌꯦꯟ ꯄꯣꯂꯤꯁꯀ ꯁꯪꯉ ꯖ꯭ꯋꯥꯔꯒ ꯁꯥꯟꯅꯔ ꯂꯩꯔꯒ ꯃꯅꯦꯝ ꯃꯀꯨꯁꯦ ꯄꯤꯖꯅꯤꯡꯗꯕ ꯑꯗꯨꯝꯕꯩ ꯂꯥꯛꯑꯒꯅꯅꯦ ꯇꯨ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯥꯟ ꯃꯧꯁꯤꯡꯁꯦ ꯌꯦꯡꯉꯨ ꯅꯣꯏ ꯄꯥꯕꯨꯡ ꯌꯦꯡꯉꯨ ꯑꯁꯤꯅꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯀꯌꯥ ꯐꯠꯈꯤꯗ꯭ꯔꯃꯣꯅ ꯇꯧꯋꯦ ꯑꯗꯩ ꯃꯅꯦꯝꯕꯣꯛ ꯐꯠꯇꯕꯒꯤ ꯐꯤꯂꯝꯁꯦ ꯂꯥꯛꯑꯕ ꯃꯧꯁꯤꯗ ꯑꯣꯠꯄꯒꯤ ꯅꯩꯕꯒꯤ ꯀꯗꯥꯏꯗꯩ ꯐꯤꯂꯝꯅꯣꯍꯦ ꯊꯥꯔꯨꯅꯨ ꯃꯨꯊꯠꯀꯣ ꯍꯥꯏꯌꯦꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯗꯩ ꯀꯦꯁ ꯑꯃꯈꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯨꯄꯤꯁꯤꯅꯅꯦ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯤꯔꯦꯕ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯑꯣꯠꯂꯦ ꯅꯩꯔꯦ ꯐꯨꯔꯦ ꯌꯨꯁꯦ ꯑꯗꯨꯝ ꯊꯛꯑꯒ ꯅꯨꯡꯗꯥꯡ ꯍꯥꯏꯕ ꯖꯥꯠꯁꯦ ꯃꯥꯅ ꯁꯨꯔꯨꯔꯒ ꯅꯣꯝꯃꯨꯔꯒ ꯌꯨꯁꯦ ꯊꯛꯑꯒ ꯑꯩꯁꯦ ꯑꯣꯠꯂꯦ ꯅꯩꯔꯦꯅ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯋꯥꯔꯤꯁꯦ ꯐꯖꯅ ꯂꯤꯔꯦꯀꯣ ꯃꯥꯅ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯠꯇꯕꯩ ꯃꯑꯣꯡꯗ ꯅꯨꯄꯤꯁꯦ ꯍꯦꯛ ꯋꯥꯔꯤ ꯂꯤ ꯂꯣꯏꯕꯒ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯁꯤꯠ ꯅꯥꯟꯅ ꯑꯃꯨꯛ ꯂꯤꯔꯦꯕ ꯐꯃꯨꯡ ꯍꯥꯏꯒꯠꯄꯗꯅꯦ ꯇꯂꯞ ꯃꯀꯨ ꯉꯥꯛꯇꯅꯤ ꯑꯗꯩ ꯀꯥꯡꯒꯁꯤꯗꯅꯅꯦ ꯀ꯭ꯋꯥ ꯃꯩꯁꯦ ꯄꯤꯠ ꯑꯣꯠꯁꯟꯅꯤ ꯀꯥꯡꯒ ꯂꯨꯈꯁꯦ ꯀ꯭ꯋꯥ ꯌꯣꯝꯕꯩ ꯆꯦꯔꯪ ꯇꯂꯞ ꯃꯀꯨ ꯃꯥꯅ ꯅꯣꯡꯃꯗ ꯆꯥꯔꯤꯕ ꯇꯂꯞꯁꯦ ꯑꯉꯥꯡꯒꯤ ꯕꯣꯏ ꯑꯃ ꯂꯩꯌꯣ ꯍꯥꯏꯔꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯅꯤ ꯃꯥ ꯑꯗꯩ ꯏꯟꯖꯥꯡꯒꯤꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯅꯤ ꯀ꯭ꯋꯥ ꯇꯂꯞꯀꯤꯗꯤ ꯃꯥ ꯀꯗꯥꯏꯗꯩ ꯄꯩꯁꯥꯅꯣ ꯈꯪꯗꯦ ꯋꯥꯠꯇꯅꯕ ꯆꯥꯏꯅ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯧ ꯅꯍꯥꯁꯦ ꯌꯨꯁꯦ ꯐꯖꯅ ꯊꯛꯑꯦꯕ ꯐꯖꯅ ꯌꯨꯁꯦ ꯊꯛꯄ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯆꯥꯛꯆꯥꯅꯕ ꯈꯣꯠꯆꯥꯅꯕ ꯀꯩꯁꯤꯗ ꯑꯗꯨꯅ ꯁꯤꯁꯤꯅ ꯃꯥꯡꯉꯛꯄꯁꯦ ꯀꯗꯥꯏꯗ ꯃꯥꯡꯉꯛꯀꯦꯕꯨꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯍꯧꯗꯕ ꯀ꯭ꯋꯥ ꯆꯥꯍꯧꯗꯕ ꯃꯤꯅ ꯋꯥꯍꯩ ꯃꯊꯛ ꯊꯪꯍꯟꯗꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯕ ꯉꯝꯃꯤꯈꯩꯗꯤ ꯆꯥꯗꯕꯅ ꯐꯩꯕ ꯍꯥꯏꯕꯗꯤ ꯀꯦꯁꯇꯣ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕꯩ ꯋꯥꯔꯤꯁꯦ ꯐꯖꯅ ꯂꯤꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯊꯪꯅꯕ ꯍꯦꯛ ꯃꯤꯀꯨꯞꯇꯨꯅꯅꯦ ꯃꯅꯦꯝꯕꯣꯛꯇꯨꯅ ꯍꯦꯛꯇ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯔꯛꯑꯦꯕ ꯌꯨ ꯊꯛꯄꯅꯤ ꯀ꯭ꯋꯥ ꯆꯥꯕꯅꯤ ꯇꯂꯞ ꯆꯥꯕꯅꯤ ꯑꯗꯩ ꯁꯤꯠ ꯅꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯅ ꯆꯥꯍꯧꯗꯕ ꯊꯛꯍꯧꯗꯕ ꯑꯗꯩ ꯀꯩꯅꯣꯝ ꯍꯦꯛ ꯉꯥꯡꯅꯔꯛꯄꯗꯅꯦ ꯍꯦ ꯌꯨ ꯊꯛꯄꯤ ꯅꯪꯅ ꯌꯨ ꯊꯛꯑꯒꯅ ꯁꯨꯃꯥꯏꯅ ꯌꯨ ꯊꯛꯄꯤ ꯑꯗꯨꯅ ꯍꯦꯛ ꯉꯥꯡꯉꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨꯅ ꯋꯥꯖꯔꯨꯔꯤꯕ ꯍꯣꯠꯅꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯃꯥꯡꯉꯦ ꯍꯥꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯧ ꯃꯆꯥ ꯅꯍꯥ ꯃꯌꯥꯝꯗꯨꯅ ꯍꯧꯖꯤꯛꯁꯦ ꯌꯨ ꯂꯣꯏ ꯊꯛꯀꯠꯅꯔꯛꯄ ꯑꯗꯩꯗꯤ ꯀ꯭ꯋꯥꯗ ꯅꯣꯡꯃꯒꯤ ꯄꯩꯁా ꯍꯨꯟꯗꯣꯛꯄ ꯍꯣꯏ ꯊꯕꯛ ꯋꯥꯅ ꯀꯩꯅ ꯁꯨꯖꯔꯒ ꯀ꯭ꯋꯥ ꯇꯞ ꯑꯃ ꯀꯩ ꯑꯃ ꯆꯥꯖꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯑꯩꯅ ꯄꯩꯁꯥ ꯀꯌꯥ ꯊꯣꯛꯏ ꯅꯣꯡꯃꯒꯤ ꯑꯩ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥ ꯀꯌꯥ ꯊꯣꯛꯏ ꯈꯪꯗꯅ ꯄꯨꯡꯆꯥꯗ ꯆꯥꯊꯣꯛꯄ ꯃꯧ ꯅꯍꯥ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯨꯡꯆꯥꯗ ꯆꯥꯕ ꯃꯁꯥꯒꯤ ꯌꯥꯎꯔꯛꯄ ꯐꯅꯦꯛ ꯐꯤꯔꯣꯟꯐꯧ ꯌꯣꯜꯂ ꯆꯥꯏꯑꯕ ꯃꯣꯏꯅ ꯆꯥꯕ ꯀ꯭ꯋꯥꯁꯦ ꯄꯩꯁꯥꯗꯤ ꯂꯨꯄꯥ ꯑꯃ ꯊꯣꯛꯇꯦ ꯀ꯭ꯋꯥꯗꯤ ꯃꯇꯞ 3-4 ꯍꯦꯛꯇ ꯂꯩꯁꯟꯕꯤ ꯅꯣꯡꯉꯥꯟꯕꯒ ꯆꯤꯟ ꯁꯦꯡꯕ ꯀ꯭ꯋꯥ ꯆꯥꯗꯗꯤ ꯍꯩꯅꯗꯕ ꯑꯗꯨ ꯁꯤ ꯅꯤꯁꯥ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯣ ꯃꯥꯅ ꯑꯗꯣꯝꯗ ꯄꯩꯁꯥꯗꯣ ꯃꯌꯥꯝ ꯆꯠꯈ꯭ꯔꯦ ꯃꯆꯥ ꯐꯖꯅ ꯁꯦꯝꯗ꯭ꯔꯦ ꯑꯗꯩ ꯃꯆꯥꯈꯩꯗꯨꯅꯁꯨ ꯎꯁꯤꯜꯂꯛꯇꯦꯕ ꯃꯥꯅ ꯃꯆꯥ ꯋꯥꯔꯛꯄꯗ ꯂꯧꯔꯛꯇꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯦꯁꯁꯦ ꯍꯧꯖꯤꯛꯁꯦ ꯃꯈꯟꯗ ꯊꯦꯡꯅꯩ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯆꯥ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯒ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯁꯜꯂꯛꯄ ꯃꯗꯨꯒꯤ ꯀꯦꯁ ꯊꯦꯡꯅꯕ ꯑꯗꯩ ꯃꯆꯥ ꯅꯨꯄꯤꯁꯦ ꯆꯦꯜꯂꯨꯔꯦ ꯑꯗꯩ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯊꯣꯛꯈꯤꯕ
ꯑꯗꯩ ꯑꯃꯨꯛ ꯆꯦꯜꯂꯨꯔꯒ ꯃꯆꯥ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯤꯗ꯭ꯔꯦꯅ ꯂꯨꯍꯣꯡꯕ ꯂꯦꯞꯅꯁꯤ ꯈꯣꯠꯁꯤ ꯌꯥꯗꯕ ꯁꯤꯁꯦ ꯍꯥꯏꯕꯗꯗꯤ ꯂꯥꯏꯔꯕꯅꯤ ꯉꯁꯥꯏꯒꯤ ꯀꯦꯁ ꯑꯣꯏꯅ ꯊꯦꯡꯅꯔꯛꯄ ꯏꯃꯨꯡꯗꯗꯤ ꯉꯥꯎꯋꯦꯕ ꯑꯗꯩ ꯑꯃꯨꯛ ꯂꯨꯍꯣꯡꯕꯩ ꯄꯩꯁꯥꯁꯦ ꯄꯨꯊꯔꯤꯕ ꯂꯨꯍꯣꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯕꯨ ꯄꯨꯊꯗꯅ ꯁꯤꯡꯕꯐꯧ ꯂꯣꯏꯗꯦꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯣꯠ ꯆꯥꯟꯅꯗꯅ ꯈꯥꯏꯅꯕ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯨ ꯇꯥꯜꯂꯛꯑꯦ ꯑꯗꯩ ꯑꯣꯟꯄꯣꯠ ꯊꯥꯡꯅꯗꯅ ꯑꯗꯩ ꯁꯣꯝꯗꯁꯨ ꯑꯣꯟꯄꯣꯠ ꯂꯥꯡꯈꯤꯕꯩ ꯄꯩꯁꯥꯐꯧ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯣꯟꯄꯣꯠ ꯑꯃꯟꯕꯗ ꯂꯣꯏ ꯊꯥꯡꯉꯒ ꯁꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯁꯥꯟꯅꯔꯤꯕ ꯃꯊꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤꯗ ꯐꯖꯅ ꯏꯆꯥ ꯄꯥꯈꯪꯗꯁꯨ ꯉꯥꯏꯔꯦ ꯃꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯀꯣꯏꯕꯗ ꯆꯨꯝꯅ ꯀꯣꯏꯌꯨ ꯑꯩꯈꯣꯏꯒꯤ ꯅꯈꯨꯠ ꯅꯆꯥ ꯁꯥꯡꯉꯨꯅꯨ ꯇꯣꯛꯅꯔꯁꯨ ꯍꯌꯦꯡ ꯃꯤꯅ ꯀꯔꯤꯝ ꯇꯧꯔꯣꯏꯗꯕ ꯃꯑꯣꯡꯗ ꯀꯣꯏꯌꯣꯅ ꯌꯥꯝ ꯆꯦꯛꯁꯟꯅ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯁꯨ ꯍꯥꯏꯕꯤꯕ ꯑꯗꯩ ꯏꯆा ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯅꯪ ꯅꯨꯄꯥꯁꯦ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯌꯥꯏ ꯅꯨꯄꯥꯁꯦ ꯅꯪꯁꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯌꯥꯏ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯈꯤꯕ ꯌꯥꯏ ꯆꯦꯟꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯀꯣꯏꯅꯔꯁꯨ ꯃꯤꯅ ꯀꯔꯤꯝ ꯍꯥꯏꯔꯝꯃꯣꯏꯗꯕ ꯃꯑꯣꯡꯗ ꯅꯨꯄꯥ ꯀꯣꯏꯅꯧꯅ ꯏꯆा ꯅꯨꯄꯤꯁꯨ ꯐꯖꯅ ꯍꯥꯏꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯩ ꯌꯨꯝ ꯄꯥꯜꯂꯕ ꯏꯆꯥ ꯏꯃꯧ ꯂꯩꯔꯒꯁꯨ ꯌꯨꯝ ꯄꯥꯟꯕꯒꯤꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯀꯥ ꯑꯃꯅ ꯅꯣꯏꯗ ꯀꯥꯏꯅꯒꯅꯨ ꯃꯧ ꯑꯃꯃꯨꯛ ꯈꯥꯏꯅꯩꯅ ꯑꯃꯃꯨꯛ ꯂꯨꯍꯣꯡ ꯑꯃꯃꯨꯛ ꯑꯣꯟꯄꯣꯠ ꯊꯥꯡꯅ ꯂꯨꯍꯣꯡꯕ ꯑꯝꯗ ꯄꯩꯁꯥ ꯀꯌꯥꯅꯣ ꯅꯣꯏꯗ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯑꯅ ꯄꯦꯟꯊꯣꯛꯄ ꯑꯗꯩꯗꯤ ꯆꯪꯉꯨꯔꯤꯕ ꯃꯧꯗꯨꯅꯁꯨ ꯑꯩꯅ ꯄꯥꯜꯂꯤꯕ ꯌꯨꯝꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯔꯣꯏꯕꯅꯦꯅ ꯉꯝꯅꯕ ꯐꯖꯅ ꯄꯥꯅꯕ ꯍꯣꯠꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯏꯆꯥꯗ ꯏꯃꯧꯗ ꯑꯩ ꯏꯁꯥꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯀꯦꯁ ꯅꯨꯡ ꯑꯃꯠꯇ ꯍꯦꯛ ꯆꯦꯟꯅꯗꯕ ꯏꯃꯨꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯐꯔꯕ ꯏꯃꯨꯡꯅꯤ ꯑꯩ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯣꯏꯁꯤꯟꯖꯔꯕꯅꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯀꯩꯅꯣ ꯑꯃꯈꯛ ꯁꯤ ꯇꯣꯄꯤꯛꯁꯦ ꯑꯃꯈꯛ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕꯀꯣ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯅꯦ ꯍꯥꯎꯁꯤꯁꯦ ꯌꯥꯝ ꯇꯧꯅꯩꯌꯦꯕ ꯑꯗꯨꯒ ꯃꯧꯁꯤꯡꯁꯤꯅ ꯁꯣꯀꯥ ꯁꯥꯟꯅꯕ ꯑꯗꯒꯤ ꯂꯒꯥꯎ ꯊꯥꯕ ꯗꯤꯋꯥꯂꯤ ꯃꯇꯝ ꯅꯠꯇ꯭ꯔꯁꯨ ꯂꯒꯥꯎꯁꯦ ꯌꯥꯝ ꯄꯥꯡꯊꯣꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯃꯧ ꯃꯆꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯒꯥꯎꯁꯤ ꯌꯥꯎꯕ ꯑꯗꯒꯤ ꯍꯥꯎꯁꯤ ꯌꯥꯎꯕ ꯑꯗꯩ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯍꯥꯎꯁꯤ ꯌꯥꯎꯕ ꯆꯠꯄ ꯒ꯭ꯔꯨꯞ ꯁꯦꯝꯃꯒ ꯑꯗꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯩ ꯃꯧ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯩ ꯄꯨꯟꯁꯤꯜꯂ ꯖ꯭ꯋꯥꯁꯦ ꯁꯥꯟꯅꯃꯤꯟꯅꯕ ꯌꯨꯒꯁꯦ ꯊꯛꯑꯒ ꯑꯊꯦꯡꯕꯐꯥꯎ ꯁꯤꯒꯨꯝꯕꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯀꯦꯁꯁꯤꯗ ꯃꯧ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯣꯏꯒꯤ ꯂꯝꯁꯤꯒꯤ ꯑꯣꯏꯅꯅꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯑꯣꯏꯅ ꯆꯠꯅꯩꯌꯦ ꯑꯗꯨꯃꯥꯏꯅ ꯃꯧ ꯃꯌꯥꯝꯁꯦ ꯅꯨꯡꯗꯥꯡꯁꯦ ꯊꯦꯡꯉꯐꯥꯎ ꯂꯒꯥꯎꯁꯦ ꯑꯗꯨꯝ ꯁꯥꯟꯅꯗꯣꯏꯅꯦ ꯍꯥꯎꯁꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯧ ꯃꯆꯦꯁꯤꯁꯨꯅꯦ ꯑꯗꯨꯁꯦ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯕ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯌꯧꯔꯛꯄ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯅ ꯄꯨꯡ 12 ꯕꯥꯔꯣꯗ ꯍꯧꯒꯠꯄ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯆꯥꯛ ꯏꯁꯤꯡꯁꯦ ꯂꯣꯏ ꯊꯣꯡꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯩꯁꯤꯅꯅꯦ ꯃꯣꯏ ꯏꯃꯨꯡꯗꯩ ꯄꯣꯠꯁꯦ ꯑꯗꯨꯝ ꯍꯨꯔꯥꯟꯕ ꯃꯣꯏ ꯏꯃꯨꯡꯗꯩ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯍꯦꯛꯇ ꯍꯨꯔꯥꯜꯂꯝꯕ ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤ ꯑꯣꯏꯔ ꯃꯄꯥ ꯂꯩꯈꯤꯕ ꯃꯅꯦꯝꯕꯣꯛꯁꯦ ꯃꯥꯅ ꯀꯣꯜꯂꯦꯕ ꯑꯗꯣ ꯃꯥꯅ ꯍꯦꯛ ꯆꯥꯛꯁꯪꯗ ꯆꯪꯉꯨꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯩꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯕ ꯄꯣꯠ ꯍꯨꯔꯥꯜꯂꯝꯕꯩ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯃꯤꯟꯅꯒ ꯆꯪꯉꯒ ꯆꯦꯡꯒꯁꯦ ꯁꯨꯃꯥꯏꯅ ꯃꯤ ꯎꯈꯤꯅꯦ ꯀꯥꯟ ꯁꯨꯃꯥꯏꯅ ꯀꯣꯠꯂꯤꯉꯩ ꯃꯑꯣꯡ ꯃꯥꯅ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗ ꯃꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯎꯁꯤ ꯁꯥꯟꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯆꯠꯂꯩꯕ ꯑꯗꯣ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯁꯤꯁꯦ ꯏꯆꯦ ꯌꯨꯁꯨ ꯊꯛꯏ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗꯣ ꯆꯥꯛ ꯆꯥꯅꯩ ꯃꯌꯨꯝꯒꯤꯗꯤꯅꯦ ꯂꯩꯇꯗꯅ ꯇꯧꯋꯦ ꯑꯗꯨꯒꯅꯦ ꯃꯣꯏ ꯌꯨ ꯊꯛꯅꯕ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯎꯁꯤ ꯁꯥꯟꯅꯅꯕ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯂꯩꯌꯦꯅ ꯑꯗꯨꯅ ꯑꯗꯩ ꯊꯦꯡꯉꯀꯥꯟꯗꯒ ꯂꯥꯞꯅ ꯍꯥꯎꯁꯤ ꯁꯥꯟꯅꯕ ꯆꯠꯄ ꯌꯥꯎꯔꯤꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯃꯧꯁꯤꯡꯁꯤꯅ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯌꯨꯝꯗꯗꯤ ꯂꯣꯏ ꯀꯥꯏꯔꯛꯇꯣꯏꯅꯦꯕ ꯃꯣꯏꯒꯤ ꯃꯆꯥ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯩ ꯑꯗꯨꯒꯤ ꯆꯠꯃꯤꯟꯅꯕ ꯄꯥꯔꯇꯤ ꯑꯃꯨꯛ ꯀꯣꯏꯅꯔꯛꯇꯣꯏꯅꯤ ꯑꯃꯒꯤ ꯅꯨꯄꯤꯒ ꯑꯃꯒ ꯅꯨꯄꯥꯒ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯁꯤꯅꯅꯦ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯦ ꯃꯊꯣꯡ ꯈꯪꯗꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯁꯤꯗꯁꯨ ꯑꯩꯈꯣই ꯃꯃꯥꯅꯁꯨ ꯉꯁꯥꯏ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯀꯣ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯇꯥꯖꯩ ꯃꯃꯥꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯂꯩꯀꯥꯏꯁꯤꯗ ꯍꯣꯡꯉꯛꯄ ꯑꯣꯜꯂꯛꯄ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯗꯤ ꯈꯪꯉꯕ ꯍꯥꯏꯕꯗꯤ ꯍꯦꯛ ꯌꯥꯗꯕ ꯏꯐꯣꯡ ꯐꯣꯡꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯣꯏꯅꯗꯤ ꯈꯪꯅꯔꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯩ ꯂꯩꯀꯥꯏꯁꯦ ꯍꯣꯡꯉ ꯂꯝꯗꯩ ꯂꯩꯌꯦꯅꯁꯨ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯂꯨꯛꯗꯥꯎꯟ ꯇꯧꯔꯒ ꯃꯇꯝ ꯁꯥꯡꯅ ꯊꯝꯕꯤꯔꯛꯄꯁꯤꯗ ꯅꯣꯏꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯅ ꯃꯃꯥꯅ ꯑꯣꯄꯟ ꯂꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯣꯏ ꯂꯥꯛꯇꯕ ꯌꯥꯎꯔꯁꯨ ꯁꯤꯗ ꯂꯥꯛꯏꯕꯁꯤꯡꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯗꯩ ꯅꯨꯡꯗꯥꯡꯗ ꯊꯥꯗꯔꯝꯃꯦ ꯑꯗꯨꯒꯤ ꯃꯧꯗꯣ ꯑꯗꯨꯗ ꯒꯥꯔꯤꯗ ꯊꯦꯡꯅ ꯊꯥꯗꯔꯝꯃꯦꯅ ꯃꯌꯥꯝ ꯑꯃ ꯅꯣꯏ ꯈꯪꯉꯦ ꯅꯣꯏꯅ ꯅꯨꯄꯥ ꯎꯅꯕ ꯅꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯈꯪꯉꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯈꯪꯉꯦꯅ ꯃꯃꯥꯃꯛꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯃꯃꯥꯅ ꯍꯥꯏꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕ ꯄꯨꯟꯁꯤꯗꯦ ꯑꯗꯩ ꯑꯗꯨꯝꯕꯗꯣ ꯏꯁꯥꯅ ꯈꯪꯉꯣꯏꯅ ꯇꯧꯖꯕꯅꯤ ꯂꯣꯏ ꯈꯪꯉꯛꯏ ꯑꯗꯨ ꯈꯪꯉꯛꯀꯥꯟꯗ ꯑꯁꯤ ꯅꯨꯄꯤꯁꯦꯅ ꯇꯨꯡꯗ ꯉꯥꯡꯅꯐꯝ ꯑꯣꯏ ꯑꯗꯩ ꯏꯆꯥꯈꯩꯗꯨꯅ ꯆꯥꯎꯔꯕ ꯃꯣꯏ ꯃꯃꯥꯗꯣ ꯍꯅ ꯌꯥꯝ ꯊꯤꯅ ꯏꯖꯠ ꯁꯣꯛꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯝꯕꯗꯣ ꯃꯇꯝ ꯉꯜꯂꯤꯉꯩꯗ ꯇꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯃꯃꯥꯁꯤꯅ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯣꯏꯁꯤ ꯃꯧ ꯅꯍꯥ ꯍꯧꯒꯠꯂꯛꯏꯕꯁꯤꯡꯁꯤꯅ ꯂꯤꯆꯠ ꯐꯖꯅ ꯆꯠꯅꯕ ꯁꯣꯏꯔꯛꯇꯅꯕ ꯅꯨꯄꯥ ꯀꯣꯏꯔꯛꯇꯅꯕ ꯑꯗꯩ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯉꯥꯡꯅꯔ ꯑꯗꯨꯃꯥꯏꯅ ꯂꯩꯇꯅꯕ ꯑꯗꯩ ꯃꯌꯨꯝ ꯄꯥꯟꯈꯤꯗꯅꯕ
ꯃꯃꯥ ꯍꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤꯅ ꯂꯩꯀꯥꯏꯁꯦ ꯁꯣꯏꯍꯧꯕ ꯇꯥꯔꯦꯅ ꯂꯧꯔꯛꯄ ꯊꯧꯗꯥꯡꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯁꯤꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯈꯟꯅꯅ ꯁꯨꯃꯥꯏꯅ ꯏꯆꯦꯅ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯍꯣꯡꯉꯛꯄ ꯑꯣꯜꯂꯛꯄ ꯑꯩꯈꯣꯏ ꯃꯤꯠꯁꯤꯅ ꯃꯌꯥꯝ ꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯁꯨꯝꯕꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯊꯑꯣꯏꯅ ꯁꯤꯟꯖꯕꯅꯦꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯅꯁꯨ ꯑꯍꯥꯟꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯀꯟꯒꯦꯅ ꯆꯣꯡꯊꯣꯔꯛꯑꯀꯥꯟꯗ ꯁꯤꯒꯨꯝꯕ ꯁꯤꯟꯕꯤꯔꯛꯏꯁꯦ ꯁꯤ ꯂꯩꯀꯥꯏꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯁꯨ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯛꯏ ꯁꯨꯝꯕ ꯗꯥꯏꯇꯁꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯁꯨꯝꯕ ꯊꯧꯗꯥꯡꯁꯦ ꯂꯧꯃꯤꯟꯅꯁꯦꯅ ꯑꯗꯨ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯩꯅ ꯊꯧꯗꯥꯡ ꯑꯃꯇꯁꯨ ꯃꯃꯥ ꯍꯣꯏꯗꯁꯨ ꯁꯤꯟꯅꯖꯔꯝꯒꯦ ꯑꯗꯨ ꯃꯃꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯔꯦꯞ ꯂꯧꯕꯤꯔꯒ ꯃꯧ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯧꯊꯣꯛꯄꯤꯔꯒ ꯁꯥꯏꯟ ꯇꯧꯍꯜꯂꯒ ꯅꯨꯄꯥ ꯀꯣꯏꯅꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯗꯩ ꯃꯧꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯑꯗꯩ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯔꯣꯏꯅ ꯑꯅꯤꯃꯛꯁꯦ ꯍꯥꯏꯕꯗꯤ ꯃꯧꯅ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯣꯏꯅ ꯈꯛ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯥꯅ ꯀꯣꯏꯕꯗꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯦꯕ ꯆꯞ ꯃꯥꯟꯅꯅ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤꯒꯤꯁꯨ ꯑꯗꯨꯒ ꯃꯧꯁꯤꯡꯅꯁꯨ ꯑꯩ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯦ ꯃꯃꯥ ꯍꯣꯏꯗ ꯋꯥꯀꯠꯄꯤꯕ ꯑꯩ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯀꯣꯏꯔꯦ ꯑꯗꯩꯗꯤ ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁ ꯃꯦꯁꯦꯖꯀ ꯀꯩꯒ ꯂꯣꯏꯅꯅ ꯋꯥꯀꯠꯄꯤ ꯇꯥꯔꯦ ꯃꯔꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯥꯟꯅ ꯈꯟꯕ ꯂꯥꯟꯅꯗ ꯈꯟꯕꯗꯨꯁꯨ ꯌꯥꯗꯦꯕ ꯀꯣꯏꯗꯦꯅ ꯆꯦꯟꯅꯔꯛꯀꯅꯦꯕ ꯑꯗꯣ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯀꯠꯂꯒ ꯃꯃꯥ ꯍꯣꯏꯗ ꯀꯠꯂꯒ ꯃꯃꯥ ꯍꯣꯏꯅꯁꯨ ꯅꯪ ꯅꯨꯄꯤ ꯀꯣꯏꯅꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯇꯥꯟꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯗꯤꯅ ꯍꯥꯏꯕꯤ ꯇꯥꯔꯒꯗꯤ ꯑꯗꯩ ꯅꯪ ꯅꯨꯄꯤ ꯀꯣꯏꯔ ꯅꯪ ꯅꯨꯄꯤꯗ ꯑꯣꯠ ꯅꯩꯒꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤ ꯇꯥꯔꯒꯗꯤ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯀꯣꯏꯔꯛꯄ ꯅꯨꯄꯤ ꯂꯣꯜꯂꯛꯄ ꯉꯝꯃꯔꯣꯏ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯀꯣꯏꯕ ꯂꯩꯔꯁꯨ ꯍꯥꯏꯔꯛꯎ ꯂꯣꯟꯅ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯗ꯭ꯔꯁꯨ ꯋꯥꯔꯛꯍꯧꯅꯤꯡꯕ ꯉꯜꯂꯤꯉꯩꯗ ꯏꯆꯥꯈꯩꯒꯤ ꯈꯜꯂ ꯀꯥꯏꯅꯅꯤꯡꯗꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯛꯎ ꯍꯥꯏꯔꯀꯥꯟꯗ ꯃꯥ ꯅꯨꯄꯥꯗꯨꯅꯁꯨ ꯍꯥꯏꯔꯛꯑꯒ ꯃꯧꯗꯨꯁꯨ ꯋꯥꯔꯛꯄ ꯌꯥꯏꯗꯅ ꯑꯗꯩ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯧ ꯆꯦꯜꯂꯛꯄꯁꯨ ꯂꯩꯍꯟꯗ꯭ꯔꯕ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝꯕꯩ ꯋꯥꯔꯦꯞꯁꯦ ꯃꯃꯥꯅꯁꯨ ꯈꯤꯇꯪ ꯀꯟꯅ ꯂꯧꯕꯤꯌꯣꯕ ꯑꯗꯩ ꯃꯧꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯤꯁꯨꯅꯦ ꯂꯩꯀꯥꯏꯁꯤꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯅ ꯌꯥꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯃꯔꯨ ꯀꯣꯛꯄ ꯃꯁꯝ ꯐꯣꯏꯕ ꯑꯗꯩ ꯐꯨꯔꯨꯕ ꯇꯧꯔꯗꯤ ꯑꯃꯨꯛ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯍꯦꯛꯇ ꯂꯧꯕꯤꯔꯛꯑꯦꯕ ꯃꯤꯁꯨ ꯋꯥꯔꯛꯎꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯅꯣꯏꯅ ꯑꯗꯨ ꯇꯧ ꯌꯥꯕ꯭ꯔꯥꯅꯁꯨ ꯍꯥꯏꯕꯤꯕ ꯈꯣꯟꯊꯤꯁꯨ ꯆꯥꯕ ꯑꯗꯨꯅ ꯑꯥꯏꯟꯅ ꯌꯥꯕ ꯃꯑꯣꯡꯗ ꯐꯖꯅ ꯑꯩꯈꯣꯏ ꯐꯨꯕꯤ ꯆꯩꯕꯤ ꯌꯥꯝ ꯊꯤꯅ ꯅꯥꯟꯅ ꯉꯥꯡꯗꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯌꯣꯝꯖꯜꯂ ꯌꯧ ꯇꯧꯗꯕꯤꯗ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅ ꯌꯥꯝ ꯐꯖꯅ ꯑꯣꯏꯅ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯀꯥꯟꯗ ꯃꯃꯥ ꯍꯣꯏꯅꯁꯨ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯃꯥꯏꯅ ꯃꯧꯁꯨ ꯅꯨꯄꯥ ꯀꯣꯏꯗꯅꯕ ꯃꯌꯨꯝ ꯄꯥꯟꯈꯤꯗꯅꯕ ꯑꯗꯩ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯀꯣꯏꯗꯅꯕ ꯅꯨꯄꯤ ꯂꯣꯜꯂꯛꯇꯅꯕ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯍꯣꯏꯅꯁꯨ ꯊꯧꯗꯥꯡ ꯇꯨꯝꯇꯪꯁꯨ ꯂꯩꯀꯥꯏꯁꯤꯗ ꯑꯣꯏꯅ ꯂꯧꯕꯤꯌꯣꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯩ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ Pagkatari, Madam Aramang Ongdi, Robita Leima, Secretary, Women's Against Crime. Koi kasigi one day giwaiba awareness program on women's behavior, relationship, and social media use. Haibi matanda very chumbao wafang kya thambirame amka hana sinjala tari busi kimaike degi Madam Robita Leima, koi Secretary, Women's Against Crime bo amuhana tagat pongdok jari. Waruina kasi koigi lekai sida honglakliba aibatari chanagi amaromda onthorappa yabagi mongda laiba honglakliba yamna fattaba aidi adugumba system amada lakpa sidagi koigi lekai asibu kalhonanaba tungda hogalagliba koigi ichagi sing mauna sing amasung icha isu sing mokoigi damakta khallaga asigi segunaba awareness program sisinjawani masida warusuwana lengdamida nibiwa imaibe singbo amokahan ang tagad pongdok jari makatarapa asidi hauzik Lamphel Sanakeithel Nupi Kanglup advisory from Paiwiwa Samchetsabam Memcha kogi ine Samchetsabam Memcha na asigi program asido mari leinana tetak bawaro kara thamira na bidamakta sejalang dere singi mai kedegi maka kaidi mata masisina sage Yai Paraba Numit Agaski Tang Mapan Tawangi Punima Tangja Numit Asida Lamphel Sanakeithel Lamphel Sanakeithel Community Hall Asida Pangthok Libai Awareness Program Asibu Soy dan ngam dan bagi damakta Aigi Ibudo amadi event habu set na thagon na jaduna ikok non na khurum jari ngasi si lenbi ragliba dais ki akhogi ina nupi isa nupi hagedara aduga akhogi ina nupi ani buksu aina
ikai khumnabada usari aduga phampa ki leitengda phambi khrabagi matungda akhoi program asibu mapung phana bagi damakta lenbi ragliba laikai asigi ibung ipa isil inau isa singbu aihangna ahanba maktada chu ikai khumnabada usari ngasigi asugumraba awareness program asi yamna maru oiba amadi iramda masibu kannanabagi damakta lokhalakba asumba khongthangni haina aihangna laujai mase hujiksi aigi wakhalodadi mase thengbu thengmangrabani haina aina lawi hana Sanakeithel hogdorakpada akhoigi inaw season asu hana panbiramle akhoigi sigumlaba thogdo wathogase mamangda khul laikai asina sumaina tadringaida khara tamna yumdong po oina leinaringaida khara haukiba khara haugraba matungdagidi akhoise anmaina maira paibigi amadi akhoigi leiriba association natraga club sigi oiba akhoigi puriba thomi singna aduk gyamna basigi thongdang si chauna lawirambana maram oirakanda huji thongliba asigumraba crisis asigumnadi thokidi haina aigi thamoinungdadi khanjai adubo aina khanbada oirambe yai lairiba huji thokliba ase ai isamakse ai nupini akhoina nupi oibi akhoina nupi singbu thak wangna thangatnaba haibase akhoina hanna khotna duna lae laaga su akhoi nupi haiba nupi se asuki matik akhoi mahikni masi jam makhalamani akhoi mahik makhalamani akhoi nupi singje hujiki matamdadi nupa dagi hele sa chaba yu thakpa jojitna nupi singsina tawdaba leite adubo hana gi mama oibising da aina haijaning ba wafamdi akhoigi iramdam ase da leiriba mipong khuding makse migi mitaw tamba yamna pami migi mitaw tamba pambaduna maram oirkhanduda akhoigi isa isu sing hawalagliba tungi yombiran oigejaba isa sing moina akhoigi chaliba akhoigi traditional gi oiba dress thado halaga khongau mata chetana furit makak litana adugumraba sorok lamjang da salaba matamda mama mapa sing sigi daite yamna chawi haijaningi matamda da mama mapa sing sina madugi daite lawam thoi nupa singa nupi singa yengna bada akoi nupi singdana chothara gadaba haibadi akoi da crime oigadaba nupi sing sida da crime oigadaba adugumraba nupi singni akoi se adubo huji haugibada matamda akhoina chaliba mapa lamgi chanabi adubo akhoigi singda chingsallaga khongau mata chetana furit mata litana chatlakpa kholakpa tawbase hujikti khara amabu athingba thangibadagi khara phagre film oiro cinema dharma dasu adungmado athingba leirakpasina CSO leibasingsina kanadaba kanaba mayam se porakibani ju hainingi aduna hujikti khara ju phagare adubo nupa akhoigi leiriba nupi singsina nupi singi ingit yawdragadi nupa singna kaidawida si hanjan mangamoi akhoi nupi singsina akhoigi hakchangi ipi iron komba adigi akhoigi ingit akhoigi maithong madum pumna utlaba kanduda nupa singsita dara hanjan bangamakani haiba wafam no je ai hak thamjaningi ai hak yamna kuire lukha oiba ai hak yamna kuire chahi kun phare chumi ai 2005 tani adubo akhoi se hotel phamdana sorok ta lamjak da yu yondana akhoi je leirakpa mini adubo ngasi bauda ai isamakse chauthok na hairabada ngasi bauda kana gumba amtagi mieng changde ai gi isasing phatte phai haibe yade ai gi isasing do aina semakpa matamda kana gumba amadagi ai lana sijinaba lupa ma ai isa sembadi yaukhide aina haijaning ba wafamdi ai ha isa thagatpagi wafam lon nachade ai ha akhoi se nupi orabase nupa yaudar hingba ngamba adugumlaba khunai asigi nupi oiminasi haibaduni aina thamjaningi ba wafamdi aduga ai gi nupa leitre ai isa semma ngamnanaba aduda adana katukaran tawba adugumba chanabido akhoi thadominasi akhoina isabu yolaga
ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯁꯥ ꯁꯦꯝꯕꯗ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯗꯥꯛꯇꯔ ꯇꯝꯍꯜꯂꯛꯀꯅꯤ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯍꯜꯂꯛꯀꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯃꯇꯝꯗꯨꯒꯤ ꯄꯥꯞꯇꯤ ꯄꯨꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯁꯨ ꯑꯩꯍꯥꯛ ꯍꯥꯏꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯦꯡꯀꯣꯛ ꯑꯃꯕꯨ ꯆꯥꯛ ꯆꯒ꯭ꯔꯤꯡ ꯑꯃꯅ ꯃꯥꯡꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯐꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯇꯕꯗꯤ ꯅꯠꯇꯦ